ꯃꯌꯥꯝ ꯀꯨꯏꯅꯁꯨ ꯊꯦꯡꯅꯗ꯭ꯔꯦ ꯋꯥꯁꯨ ꯋꯥꯔꯧꯔꯝꯃꯅꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯌꯦꯡꯖꯕꯅꯤ ꯃꯃꯥꯡꯗꯀꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯈꯤꯇꯪ ꯍꯦꯟꯅ ꯄ꯭ꯂꯥꯅꯦꯠꯀꯤ ꯄ꯭ꯂꯦꯁꯃꯦꯟꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯈꯪꯅꯕꯅ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪꯁꯨ ꯑꯃꯨꯛ ꯇꯝꯖꯔꯨꯔꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯇꯣꯞꯄꯁꯨ ꯊꯥꯒꯠꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯑꯗꯣ ꯐꯔꯦ ꯖꯨꯂꯥꯏ ꯊꯥꯗꯒꯤꯗꯤ ꯑꯩ ꯐꯖꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯑꯒꯦ ꯑꯗꯨꯒ ꯔꯥꯁꯤꯐꯜꯁꯨ ꯑꯗꯒꯤꯗꯤ ꯄꯨꯂꯞ ꯐꯖꯅ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯆꯔꯛꯑꯒꯦ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯣꯏꯅꯀꯣ ꯊꯣꯛꯂꯛꯀꯗꯕ ꯍꯥꯏꯇꯥꯔꯦ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ 5 ꯔꯥꯁꯤꯁꯤꯡꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯔꯥꯁꯤꯐꯜ ꯌꯦꯡꯉꯛꯄꯗ ꯄ꯭ꯂꯥꯅꯦꯠꯀꯤ ꯄ꯭ꯂꯦꯁꯃꯦꯟ ꯇꯧꯔ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄꯗ ꯂꯣꯏꯅꯕꯨꯗꯤ ꯈꯪꯒꯅꯤ ꯔꯥꯁꯤꯐꯜꯁꯨ ꯑꯩ ꯑꯗꯨꯝ ꯁꯣꯏꯗꯕꯤꯗ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯊꯥꯒꯠꯆꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤꯁꯨ ꯑꯗꯨꯝ ꯉꯁꯤ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯁꯨ ꯑꯗꯨꯝ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤꯀꯣ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯔꯥꯁꯤꯁꯦ ꯃꯨꯟ ꯁꯥꯏꯟꯗ ꯑꯣꯏꯅ ꯌꯦꯡꯖꯕꯅꯤꯀꯣ ꯃꯌꯥꯝ ꯆꯌꯦꯠꯅꯕ ꯂꯩꯔꯒꯁꯨ ꯃꯨꯟ ꯁꯥꯏꯟꯗꯣ ꯀꯨꯊꯤꯗ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯦꯟꯁ ꯔꯥꯁꯤꯀꯣ ꯖꯨꯂꯥꯏ ꯊꯥꯒꯤ 2026ꯇꯀꯣ ꯖꯨꯂꯥꯏ ꯊꯥꯗ ꯃꯦꯟꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯦꯡꯁꯤꯀꯣ 5 ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯖꯨꯄꯤꯇꯔ ꯀꯣ ꯕ꯭ꯔꯍꯁꯄꯇꯤꯁꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠꯇ ꯅꯪꯒꯤ ꯀꯦꯔꯤꯌꯔꯒꯤ ꯁꯞꯄꯣꯔꯠꯇ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯐꯔ ꯎꯔꯦꯀꯣ ꯀꯦꯔꯤꯌꯔꯒꯤꯗꯤ ꯅꯪꯒꯤ ꯍꯥꯟꯅ ꯋꯥꯈꯤꯕꯀꯣ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯗꯣ ꯅꯪꯒꯤ ꯕꯣꯁꯅꯅꯤ ꯈꯪꯗꯦ ꯅꯪꯒꯤ ꯁꯦꯅꯤꯌꯔꯅꯅꯤ ꯈꯪꯗꯦ ꯑꯗꯨꯗꯨꯅ ꯅꯣꯇꯤꯁ ꯇꯧꯕꯤꯕꯀꯣ ꯈꯪꯕꯤꯕ ꯑꯗꯨꯃꯥꯏꯅ ꯎꯏ ꯑꯗꯨꯒ ꯄ꯭ꯔꯣꯃꯣꯁꯟꯒꯨꯝꯕꯒꯤ ꯆꯥꯟꯁ ꯂꯩꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯥꯛꯄ ꯌꯥꯏ ꯄ꯭ꯔꯣꯖꯦꯛ ꯑꯆꯧꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯑꯗꯨꯝ ꯁꯥꯔ ꯍꯣꯏꯅ ꯑꯗꯒꯤ ꯁꯦꯅꯤꯌꯔꯈꯩꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯖꯨꯂꯥꯏꯒꯤ ꯍꯥꯐ ꯇꯪꯈꯥꯏꯀꯣ ꯁꯦꯀꯦꯟ ꯍꯥꯐꯀꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯀꯥꯟꯗ ꯈꯤꯇꯪ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯨꯃꯥꯏꯅ ꯄꯥꯏꯈꯠꯁꯦ ꯈꯣꯠꯁꯦ ꯀꯥꯏꯅꯀꯣ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯃꯥꯜꯂꯤ ꯆꯨꯝꯃꯒꯗꯤ ꯆꯨꯝꯃꯦ ꯍꯥꯏꯕꯤꯔꯛꯀꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯀꯦꯔꯤꯌꯔꯒꯤꯅꯤꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯐꯥꯏꯅꯥꯟꯁꯀꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗꯀꯣ ꯏꯟꯀꯝꯁꯦ ꯂꯥꯛꯀꯅꯤ ꯏꯟꯀꯝꯁꯦ ꯂꯥꯛꯄꯁꯦ ꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯒꯤ ꯏꯟꯀꯝ ꯂꯥꯛꯇꯥꯔꯒꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯛꯄꯗꯤ ꯑꯣꯏꯔꯣꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯁꯦꯂꯔꯤꯒꯤꯀꯣ ꯁꯦꯂꯔꯤ ꯑꯗꯨꯒ ꯄꯦꯟꯗꯤꯡ ꯄꯦꯃꯦꯟ ꯍꯥꯏꯇꯥꯔꯦ ꯄꯜꯂꯒ ꯂꯩꯔꯝꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯩ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦꯀꯣ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯑꯗꯨꯒ ꯊꯥ ꯍꯧꯔꯛꯄꯗꯀꯣ ꯐꯥꯔꯁ ꯍꯥꯞ ꯍꯥꯏꯇꯥꯔꯦ ꯊꯥ ꯍꯧꯔꯛꯄꯁꯤꯗ ꯂꯛꯖꯔꯤ ꯑꯥꯏꯇꯦꯝꯗ ꯂꯩꯒꯦ ꯈꯜꯂꯒꯗꯤ ꯂꯩꯕꯤꯒꯅꯨꯀꯣ ꯑꯗꯨꯗꯨꯗ ꯄꯩꯁా ꯆꯪꯈꯤꯕ ꯌꯥꯏ ꯑꯍꯨꯝ ꯁꯨꯕꯗꯀꯣ ꯄ꯭ꯔꯣꯄꯔꯇꯤꯒ ꯑꯗꯩꯗꯤ ꯌꯨꯝꯒꯤ ꯑꯣꯏꯕ ꯍꯥꯏꯖꯔꯛꯀꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯐꯩꯀꯣ ꯖꯨꯄꯤꯇꯔꯒꯤ ꯃꯥꯒꯤ ꯒ꯭ꯔꯍꯒꯤ ꯅꯪꯒꯤ ꯄ꯭ꯂꯦꯁꯃꯦꯟꯁꯦ ꯑꯗꯨꯝ ꯐꯕꯅꯤ나 ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯌꯨꯝ ꯁꯦꯝꯖꯤꯟꯅꯤꯡꯕ ꯑꯗꯒꯤꯗꯤ ꯒꯥꯔꯤ ꯁꯦꯝꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯇꯧꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯗ ꯄꯩꯁꯥ ꯈꯤꯇꯪꯕꯨꯗꯤ ꯆꯪꯈꯤꯅꯤꯀꯣ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯒꯗꯤ ꯅꯨꯡꯁꯤꯅꯕꯁꯦ ꯑꯅꯝꯕꯅ ꯕꯦꯅꯁ ꯁꯨꯀ꯭ꯔ ꯒ꯭ꯔꯍꯁꯦꯀꯣ ꯑꯗꯨꯝ ꯅꯪꯒꯤ ꯆꯥꯅꯕ ꯀꯩꯅꯣꯗ ꯑꯗꯨꯝ ꯂꯩꯀꯣ ꯃꯦꯟꯁ ꯔꯥꯁꯤꯒꯤꯁꯦ ꯑꯗꯨꯗꯨꯅ ꯁꯤꯒꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯈꯤꯇꯪꯗꯤ ꯂꯩꯕ ꯌꯥꯏ ꯑꯗꯣ ꯑꯇꯣꯞꯄ ꯀꯩꯁꯨ ꯂꯩꯇꯦ ꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯀꯄꯜꯁꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯐꯩ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡ ꯀꯩꯁꯨ ꯑꯋꯥꯕ ꯂꯩꯇꯦ ꯑꯗꯨꯒ 5 ꯁꯨꯕꯗ ꯂꯣꯡ ꯇ꯭ꯔꯦꯚꯦꯜ ꯅꯠꯇꯕꯀꯣ ꯁꯣꯔꯠ ꯇ꯭ꯔꯦꯚꯦꯜ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯈꯔꯒꯤ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛꯀꯨꯝꯕ ꯃꯇꯝ ꯈꯔꯒꯤ ꯆꯠꯄ ꯈꯣꯠꯄ ꯇꯧꯕ ꯌꯥꯏꯀꯣ ꯇ꯭ꯔꯤꯞꯀꯨꯝꯕ ꯐꯦꯃꯤꯂꯤ ꯇ꯭ꯔꯤꯞꯀꯨꯝꯕ ꯑꯗꯒꯤꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯔꯁꯨ ꯊꯕꯛꯀꯤ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯐꯕ ꯑꯃ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯋꯥ ꯉꯥꯡꯕ ꯈꯤꯇꯪ ꯍꯩꯕꯤꯌꯨꯀꯣ ꯋꯥ ꯉꯥꯡꯕ ꯍꯩꯔꯒꯗꯤ ꯀꯥꯟꯅꯕ ꯍꯦꯟꯅ ꯂꯥꯛꯀꯅꯤꯀꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯁꯨꯀ꯭ꯔ ꯒ꯭ꯔꯍꯁꯦ ꯂꯛꯖꯔꯤꯔꯣꯝꯗ ꯂꯥꯛꯏꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯐꯅ ꯎꯏ ꯂꯛꯁꯨ ꯌꯥꯔꯦ ꯐꯠꯇꯕ ꯍꯥꯏꯕꯨ ꯈꯤꯇꯪ ꯏꯁꯥ ꯍꯦꯜꯊꯀꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯅ ꯎꯏꯀꯣ ꯃꯦꯟꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯑꯗꯒꯤꯗꯤ ꯇꯨꯝꯕ ꯌꯥꯗꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯀꯣ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯗꯦꯕ꯭ꯔꯦꯁ ꯈꯤꯇꯪꯗꯤ ꯂꯩꯔꯦ ꯑꯅꯥꯕꯒꯤ ꯑꯣꯏꯅ ꯑꯗꯨꯕꯨ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯀꯣ ꯑꯗꯣ ꯔꯥꯁꯤꯐꯜ ꯌꯦꯡꯉꯛꯄꯗ ꯑꯩ ꯄꯨꯂꯞ ꯈꯪꯉꯛꯑꯅꯤꯀꯣ ꯔꯥꯁꯤꯐꯜ ꯌꯦꯡꯕꯗꯗꯤ ꯃꯥꯒꯤ ꯁꯤ ꯀꯔꯤꯗ ꯆꯥꯟꯅꯗ꯭ꯔꯤꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯊꯣꯛꯂꯛꯀꯗꯕ 5ꯅꯤꯀꯣ ꯖꯨꯂꯥꯏ ꯊꯥꯒꯤ ꯃꯦꯟꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯌꯥꯝꯅꯁꯨ ꯐꯕ ꯔꯥꯁꯤꯀꯣ ꯕ꯭ꯔꯤꯁꯚ ꯔꯥꯁꯤꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯖꯨꯂꯥꯏ ꯊꯥꯗ 2026ꯀꯤ ꯖꯨꯂꯥꯏꯊꯥꯗ ꯊꯣꯛꯂꯛꯀꯗꯕ 5 ꯍꯥꯏꯖꯔꯛꯀꯦ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤꯀോ ꯑꯗꯨꯒ ꯁꯤꯗ ꯍꯥꯏꯖꯔꯛꯏꯕꯁꯦ ꯆꯃꯝꯅꯕ ꯂꯩꯔꯒꯁꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩ ꯔꯥꯁꯤꯐꯜ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯗꯗꯤ ꯊꯥꯒꯤ ꯔꯥꯁꯤꯐꯜ ꯊꯥꯒꯠꯂꯛꯄꯅꯤꯅ ꯐꯖꯅ ꯄꯨꯂꯞ ꯌꯦꯡꯉꯛꯄꯅꯤꯅ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯑꯗꯨꯒ ꯊꯣꯛꯂꯛꯀꯗꯕ 5ꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯕ꯭ꯔꯤꯁꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯍꯥꯟꯕꯗ ꯀꯦꯔꯤꯌꯔꯒꯤ ꯍꯥꯟꯅ ꯌꯦꯡꯖꯔꯛꯀꯦ ꯀꯦꯔꯤꯌꯔꯒꯤꯁꯦ
Saturn ko Shani graha se support lei ado support lei bana Shani graha gi support se lei tawadabu thabakta discipline yaudaba yaroi ko aduga hathu hathu tawba yaroi long term gi oina yengaga tawbiyo ko aduna phaba oigani aduga senior singdesu adum aphabadi oi ko aduga responsibility kitang yamakani ko thabaki career gi oina aduga yam ka hena progress leiba adudi oide tawgadabu long term haije ko saninabu yengagadi adum long term do chatkani ko ngaki hatho tu phangmudi phangoi aduga income gi oragadi hengakani ko income hengakani habase nangi thabak tu dagi business tu dagi aduga pallaga leiramba paisa di yaude ko mina pugi bale su kya kana kaino tawgadaba mande tawgadabu income di hengatkani ko nang salary hengat pati khangdi amai tawgani ahum subada kari gumba skill natragana kai gumba ma tamba oragadi ne adu poto yamna phai ko aduga kariguma course am natraga training ama chachira natragana wanga ma hena hainaba kariguma skill ama tamjira kain khalamba su yai adu July thada tawba yai ko adu poto oiba yai tambiu kaisu kaite ko adu main thorokadaba mali aduga student gi oraga jo coaching guma yausira khochira khanba lerga su yaubiyo ko July thagi sida su yaugadaba male ko maramdi markari se nangi position yam chumna leirego markari gi oina aduga mari subda family support laigani ko family support laigani aduga nungsinabaki matang sida oragadi support lai tawadabu nangi keno haitare yumgi mari mata gumba adagidi ichinnaw gumba na ko haidi khanganingdaba pakar khangiba khokkiba ko sum chawakpa ma adumaina leibe yai aduga manga subada khwaidagi aphaba haragadi short distance ko nangna akhoi matek maya chatluba matamde hek kanaba phangapagumba adagidi chathokpa kana ni matek maya chatpa kana gani ko July tha se Brishabh Rashi gi wena maramdi adudagi kanaba phangapa yai anauba mi thengnaba yai aduga moina mateng pangbirappa ko adumaina yai ko aduga Brishabh Rashi gi wena di ngakthoknaba ai haijaramge kaisu darkar tadaba mi he khanabada pyaw yawsam biruno ko mi he khanabada yawsam biruno nangi maram chadragadi ko aduga investment je yam chauna tawbigano ko July tha sima investment yam chaung tawbigano maramdi paisa henkale haidina yam chaung tawbigano ko aduga kaigumba sign ama tawdringe da ko July tha da karigumba khara leidi leire ko rashipal yang padabudi khangani tholakadaba se ado sisina aina tholakadaba chawni yang pani ko ado karigumba khara leibase nangna sign tawdaba khokadaba leiragadi document do hana pura full mamut tana pabiyu ko pabiram batung tawbiyu aduga anabagi oragadi chathopa khotopa nangonda stress laigani ko aduga ngaksam naba khanaw naba si section biyu ko atai loina phai kaisu kaide hojiki pochi tang section biro ko wangam kaisu mari laina daba pot di changjala pyo yawsam biru no ko aduga noni la rashifal de soidan thaga charke aduda dum khangani ko kari maram gi no adu tawbuno habido sisu grahagi khongsaki matung ne yang pani Brishabh Rashi gi oina ko thodo ma se thokpra dum yang biu ko mathangi rashi ko Methun Rashi gi oina magi su thokdok mangani ko July tha da tholakadaba sije dum chumre yang biu aduga rashifal do ai nongni le ba soidan thaga charke ko rashifal du da su adum urani khangani ado sidana grahagi khongchat ki matung ina dum yang jarak pani ko khwaidagi phaba matang Methun gi haragadi atai problem leiba leitaba adum thok tokro ko financial gi matang gadi aduki matik phare ko July tha se kamaina faino ha matamda Jupiter sina nangi hoi mens rashi da su Jupiter support lai nang graha gi khongsaki matung ina sida jum support lai ko Methun Rashi khwaidagi strong oiba pot che financial da oina oirani ko July tha se income lakani saving to bangam gani ko sida hena phaba leite salary increase to ropai thabak to organa de business to organa profit hena lakpa yai ko aduga paisa ko mina pugi baleraga di phangba yai ko aduga si grahagi khongsas ki matung ni yang pane do maruk kumba yar khaja phawba yai ko July tha se
ꯃꯔꯝꯗꯤ ꯄꯩꯁꯥꯁꯦ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩꯔꯦ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯑꯣꯏꯅꯀꯣ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯕꯤꯔꯣ ꯄꯩꯁꯥ ꯂꯥꯛꯅꯕ ꯖꯨꯂꯥꯏ ꯊꯥꯒꯤꯗꯤ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯔꯤꯌꯥꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯤꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯣꯏꯀꯣ ꯀꯦꯔꯤꯌꯔꯗ ꯍꯥꯏꯇꯥꯔꯒꯗꯤ ꯖꯣꯕ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯇꯧꯅꯤꯡꯉꯝꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯃꯐꯝꯗꯣ ꯆꯥꯟꯅꯗꯕ ꯑꯣꯏꯅ ꯎꯏꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯕꯨ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯝ ꯑꯗꯨꯒ ꯄ꯭ꯔꯣꯃꯣꯁꯟ ꯂꯥꯛꯄ ꯌꯥꯏ ꯖꯣꯕ ꯑꯣꯐꯔ ꯂꯥꯛꯄ ꯌꯥꯏ ꯊꯕꯛ ꯐꯪꯗꯕꯒꯤꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯑꯃꯨꯛ ꯀꯦꯔꯤꯌꯔꯗꯅ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯗꯣꯏꯁꯦ ꯅꯪꯒꯤ ꯍꯩꯖꯕ ꯁ꯭ꯀꯤꯜ ꯑꯗꯨ ꯑꯗꯥ ꯑꯃꯇ ꯅꯠꯇꯦ ꯅꯪꯒꯤ ꯋꯥ ꯉꯥꯡꯕꯗꯣ ꯑꯗꯨꯗꯨꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤꯀꯣ ꯑꯍꯨꯝꯁꯨꯕꯗ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯁꯤꯃꯗꯤ खितꯪ ꯀꯟꯐ꯭ꯂꯤꯛ ꯂꯩꯒꯗꯕ ꯃꯥꯜꯂꯦꯀꯣ खितꯪ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯑꯗꯨꯒ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯔꯒꯗꯤ ꯁꯄꯣꯔꯠ ꯂꯩꯅꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯔꯤꯂꯦꯁꯟꯗ ꯑꯣꯏꯔꯒꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦꯀꯣ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯦꯟꯅ ꯐꯕ ꯄꯤꯔꯦ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯁꯦ खितꯪ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯃꯔꯩ ꯌꯦꯠꯅꯕ ꯈꯣꯠꯅꯕ ꯈꯟꯅꯕ ꯆꯩꯅꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯖꯨꯂꯥꯏ ꯊꯥꯁꯤꯀꯣ ꯑꯗꯣ ꯑꯩ ꯔꯥశꯤꯐꯜꯗꯣ ꯄꯨꯔꯥ ꯌꯦꯡꯉꯛꯄꯗꯗꯤ ꯀꯩ ꯃꯇꯥꯡꯒꯤꯗꯅꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯂꯥꯏꯔꯤꯛꯀꯤ ꯌꯦꯡꯉꯛꯄꯗ ꯑꯦꯛꯖꯥꯝꯒꯤꯒꯨꯝꯕ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯏꯟꯇꯔꯚ꯭ꯌꯨꯒꯨꯝꯕ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁ ꯂꯩꯀꯣ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯨꯒ ꯊꯕꯛꯀꯤ ꯇꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯗꯤ ꯏꯕꯒꯤ ꯊꯕꯛ ꯀꯣ ꯇꯥꯛꯄꯤꯕꯒꯤ ꯊꯕꯛ ꯑꯣꯖꯥꯒꯨꯝꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯦꯜꯁꯀꯨꯝꯕ ꯃꯥꯔꯀꯦꯇꯤꯡꯒꯨꯝꯕꯀꯣ ꯁꯤꯁꯤ ꯊꯕꯛꯁꯤꯗ ꯑꯣꯏꯅ ꯃꯥꯏ ꯍꯦꯟꯅ ꯄꯥꯛꯀꯅꯤꯀꯣ ꯖꯨꯂꯥꯏ ꯊꯥꯁꯦ ꯆꯥꯅꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯇ꯭ꯔꯦꯚꯦꯜ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯅꯤꯀꯣ ꯇ꯭ꯔꯦꯚꯦꯜ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯥꯔꯀꯦꯇꯤꯡ ꯆꯠꯂ ꯁꯦꯜꯁ ꯆꯠꯂꯁꯨ ꯑꯗꯨꯝ ꯆꯠꯊꯣꯛꯄ ꯇ꯭ꯔꯦꯚꯦꯜ ꯇꯧꯕ ꯆꯤꯡꯉꯤꯗꯅꯀꯣ ꯑꯗꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯅꯤ ꯂꯥꯛꯏꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯂꯧꯍꯧꯕꯤꯌꯨꯀꯣ ꯍꯥꯏꯕꯗꯤ ꯗꯨꯀꯥꯟ ꯑꯃ ꯆꯪꯉꯨꯔꯒꯁꯨ ꯗꯨꯀꯥꯟꯁꯤꯗꯒꯤ ꯄꯣꯠ ꯑꯃ ꯍꯦꯟꯅ ꯅꯉꯣꯟꯗ ꯄꯩꯁా ꯇꯣꯡꯅꯕ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯂꯩꯊꯣꯛꯄꯤꯒꯅꯣ ꯐꯠ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯗꯨꯗꯩ ꯄꯩꯁꯥ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯑꯃ ꯖꯨꯂꯥꯏ ꯊꯥꯗ ꯊꯦꯡꯅꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯗꯨꯅ ꯀꯔꯤꯗꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯀꯦꯔꯤꯌꯔꯒ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯀꯣ ꯊꯕꯛꯀꯤ ꯑꯣꯏꯔꯁꯨ ꯑꯗꯨꯗ ꯅꯪꯒꯤ ꯃꯥꯏ ꯏꯟꯕꯤꯅꯕ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤ ꯆꯨꯝꯕꯤꯅꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃ ꯊꯦꯡꯅꯔꯛꯄ ꯌꯥꯏꯀꯣ ꯁꯦꯅꯤꯌꯔ ꯑꯣꯏꯒꯦ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯆꯦꯛꯁꯤꯟꯒꯗꯕ ꯑꯍꯨꯝ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯀꯟꯚꯔꯖꯦꯁꯟ ꯃꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯁꯤꯃ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯌꯥꯝꯅ ꯄꯨꯔꯥ ꯐ꯭ꯔꯤꯂꯤꯀꯣ ꯍꯥꯏꯗꯣꯛꯄꯤꯒꯅꯣ खितꯪ ꯄ꯭ꯔꯥꯏꯚꯦꯁꯤꯗ ꯊꯝꯕꯤꯌꯨꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯑꯇꯩꯒꯤ ꯅꯠꯇꯦꯀꯣ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯃꯤꯠꯃꯦꯟ ꯑꯃ ꯂꯧꯒꯗꯕ ꯂꯩꯔꯒꯗꯤꯀꯣ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯒꯗꯕ ꯂꯩꯔꯒꯗꯤ ꯍꯥꯟꯅ ꯈꯟꯊꯕꯤꯌꯨꯀꯣ ꯐꯠ ꯌꯥꯝꯅ ꯃꯤꯅ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯔꯒꯁꯨ खितꯪ ꯈꯟꯊꯕꯤꯌꯨꯀꯣ ꯑꯗꯨꯒ ꯇꯨꯝꯕ ꯃꯇꯝ ꯆꯥꯡ ꯅꯥꯏꯕꯤꯌꯨ ꯖꯨꯂꯥꯏ ꯊꯥꯁꯤꯃꯀꯣ ꯍꯦꯜꯊꯇ खितꯪ ꯅꯨꯡꯉꯥꯏꯇꯦ ꯑꯇꯩꯗꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯊꯧꯗꯣꯛ 5 ꯌꯦꯡꯖꯔꯛꯄꯅꯤꯀꯣ ꯁꯤ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯔꯥశꯤꯐꯜ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯗ ꯄꯨꯂꯞꯗꯤ ꯌꯥꯎꯔꯛꯑꯅꯤꯀꯣ ꯃꯊꯪꯒꯤ ꯔꯥశꯤꯀꯣ ꯀꯔꯀ ꯔꯥశꯤ ꯀꯔꯀ ꯔꯥశꯤꯒꯤꯁꯨ ꯅꯪꯒꯤ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯖꯨꯂꯥꯏ ꯊꯥꯁꯤꯗ 2026 ꯖꯨꯂꯥꯏ ꯊꯥꯁꯤꯗ ꯊꯧꯗꯣꯛ 5 ꯑꯗꯨꯒꯤ ꯊꯧꯗꯣꯛ 5ꯗꯣ ꯍꯥꯏꯖꯔꯛꯀꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯔꯥశꯤꯐꯜꯁꯨ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯄꯨꯟꯅ ꯌꯥꯎꯍꯟꯖꯔꯛꯑꯒꯦꯀꯣ ꯀꯔꯤꯒꯤ ꯑꯣꯏꯔꯤꯅꯣ ꯁ꯭ꯇꯥꯔꯇꯤꯡ ꯑꯃ ꯍꯧꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕ ꯅꯝꯕꯔ 1 ꯍꯥꯏꯖꯔꯛꯀꯦ ꯑꯅꯧꯕ ꯁ꯭ꯇꯥꯔꯠ ꯇꯧꯕꯤꯌꯣꯅ ꯍꯥꯏꯀꯣ ꯅꯧꯅ ꯅꯪꯅ ꯋꯥꯔꯝꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯑꯒ ꯑꯅꯧꯕ ꯑꯣꯏꯅ ꯍꯧꯕꯤꯌꯣ ꯍꯥꯏꯀꯣ ꯃꯔꯝꯗꯤ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯛꯄꯁꯦ ꯖꯨꯄꯤꯇꯔꯒꯤ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯛꯄꯁꯦ ꯅꯪꯒꯤ ꯀꯔꯝꯕ ꯍꯥꯎꯁ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯒ꯭ꯔꯣꯠꯀꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯗꯕ ꯑꯗꯨꯗ ꯑꯣꯏꯅ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯛꯑꯦꯕꯀꯣ ꯖꯨꯂꯥꯏꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯣꯏꯗꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯁ꯭ꯇꯥꯔꯠ ꯇꯧꯕꯅꯦ ꯄꯩꯁꯥꯗꯣ ꯂꯥꯛꯇ꯭ꯔꯒꯁꯨ ꯒ꯭ꯔꯣꯠ ꯂꯩꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯒ꯭ꯔꯣꯠ ꯂꯥꯛꯀꯅꯤ ꯀꯟꯐꯤꯗꯦꯟꯁ ꯂꯩꯒꯅꯤ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯅꯤ ꯍꯥꯏꯀꯣ ꯂꯥꯛꯍꯧꯕꯤꯌꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯒ ꯑꯅꯧꯕ ꯊꯕꯛ ꯍꯥꯟꯅꯒꯤ ꯊꯕꯛꯇꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯅꯧꯕ ꯍꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯗꯗꯤ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯕ ꯃꯇꯝꯅꯤꯀꯣ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯃꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯪꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯆꯦꯞꯇꯔ ꯀꯣ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯆꯦꯞꯇꯔ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯆꯦꯞꯇꯔꯗꯣ ꯑꯗꯨ ꯍꯧꯕꯒꯤ ꯄꯤꯔꯛꯄꯅꯦꯀꯣ ꯁꯤꯗ ꯍꯧꯕꯤꯍꯧꯔꯣꯀꯣ ꯍꯥꯟꯅꯒꯤ ꯂꯣꯏ ꯀꯥꯎꯊꯣꯛꯄꯤꯔꯣꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯈꯤꯕ ꯃꯌꯥꯝ ꯈꯪꯕꯤꯗꯕꯗꯣ ꯑꯗꯨ ꯈꯪꯉꯛꯀꯅꯤꯀꯣ ꯃꯤꯅ ꯈꯪꯉꯛꯀꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ
ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯂꯤꯗꯔꯁꯤꯞꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯤꯗꯔꯁꯤꯞ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯤꯔꯛꯄ ꯌꯥꯏ ꯀꯦꯔꯤꯌꯔꯗꯗꯤ ꯑꯗꯨꯝ ꯃꯥꯏ ꯆꯨꯝꯃꯅꯤꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯅꯪ ꯊꯕꯛ ꯇꯧꯔ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯣꯏꯔꯁꯨ ꯑꯅꯧꯕ ꯀ꯭ꯂꯥꯏꯟ ꯑꯅꯧꯕ ꯀꯁꯇꯃꯔ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯔꯛꯀꯅꯤꯀꯣ ꯑꯗꯨꯗꯣ ꯀꯁꯇꯃꯔꯈꯩꯗꯣ ꯐꯥꯅꯕ ꯍꯣꯠꯅꯕꯤꯌꯨꯀꯣ ꯇꯨꯡ ꯀꯣꯏꯕꯨꯛꯀꯤ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯛꯀꯦꯀꯣ ꯌꯨꯝ ꯄꯥꯜꯂꯕꯁꯤꯡ ꯑꯣꯏꯔꯒꯗꯤ ꯍꯥꯟꯅ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯔꯝꯕꯁꯨ ꯐꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯖꯨꯂꯥꯏ ꯊꯥꯁꯦ ꯑꯗꯨꯒ ꯁꯤꯡꯒꯜꯒꯤ ꯑꯣꯏꯔꯒꯅ ꯃꯤ ꯑꯅꯧꯕ ꯊꯦꯡꯅꯔꯛꯀꯅꯤꯀꯣ ꯊꯦꯡꯅꯔꯛꯀꯗꯧꯔꯤꯕ ꯃꯐꯝꯁꯦ ꯀꯥꯏꯗ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯀꯜ ꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤꯗꯤ ꯊꯕꯛꯀꯤ ꯃꯐꯝ ꯅꯠꯇ꯭ꯔꯒꯅ ꯐꯦꯃꯤꯂꯤꯅ ꯁꯤꯜꯂꯛꯄ ꯁꯤꯗꯒꯤ ꯁꯤ ꯑꯍꯨꯝꯁꯤꯗꯒꯤ ꯑꯣꯏꯔꯛꯀꯅꯤꯀꯣ ꯖꯨꯂꯥꯏ ꯊꯥꯁꯤꯗ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯗꯤ ꯁ꯭ꯇꯦꯕꯜ ꯑꯃꯨꯛ ꯍꯦꯟꯅ ꯑꯣꯏꯒꯅꯤꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯅꯗꯤ ꯐꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯒ ꯃꯔꯤ ꯁꯨꯕꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯦ ꯁꯤꯗꯁꯨ ꯑꯩ ꯉꯁꯥꯏꯁꯨ ꯄꯟꯖꯈ꯭ꯔꯕꯅꯤꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕ ꯑꯣꯏꯗꯦꯅ ꯍꯥꯏꯗꯤ ꯒ꯭ꯔꯍꯒꯤ ꯃꯥꯒꯤ ꯄ꯭ꯂꯥꯅꯦꯠꯀꯤ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯛꯄꯗꯀꯣ ꯇꯧꯕꯇꯕꯨ ꯄꯩꯁꯥ ꯍꯦꯟꯅ ꯂꯥꯛꯇꯦ ꯍꯥꯏꯕ ꯋꯥꯅꯦ ꯅꯪꯒꯤ ꯏꯟꯀꯝꯁꯤꯗꯤ ꯏꯝꯄ꯭ꯔꯨꯞꯇꯤ ꯑꯣꯏꯀꯣ ꯌꯥꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯀꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯄꯔꯇꯤꯒꯤꯀꯣ ꯄ꯭ꯔꯣꯄꯔꯇꯤ ꯍꯥꯏꯁꯦ ꯂꯝ ꯍꯤꯡꯒꯣꯜ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯒꯥꯔꯤꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯏꯟꯚꯦꯁꯃꯦꯟ ꯅꯪꯅ ꯇꯧꯈꯤꯕꯀꯣ ꯑꯗꯩ ꯂꯥꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠ ꯁꯤ ꯑꯍꯨꯝꯁꯤꯗꯒꯤ ꯅꯪ ꯍꯦꯟꯅ ꯄꯩꯁా ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯊꯕꯛꯀꯤ ꯑꯣꯏꯔꯒꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯅꯧꯕ ꯁ꯭ꯇꯥꯔꯠ ꯇꯧꯒꯗꯕꯅꯦꯕ ꯊꯕꯛꯀꯤ ꯑꯣꯏꯅꯔꯒꯗꯤ ꯑꯗꯨꯗꯒꯤ ꯁꯦꯂꯔꯤ ꯂꯥꯛꯄꯗꯤ ꯂꯥꯛꯆꯔꯦꯅ ꯑꯇꯣꯞꯄ ꯁꯥꯏꯠꯀꯤ ꯏꯟꯀꯝ ꯑꯃ ꯇꯧꯕ ꯑꯗꯨꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠ ꯂꯩꯔꯣꯏꯕꯀꯣ ꯖꯨꯂꯥꯏ ꯊꯥꯁꯦ ꯇꯧꯒꯗꯕꯨ ꯁꯤ ꯑꯍꯨꯝꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ ꯑꯍꯨꯝꯗꯣ ꯑꯗꯒꯤꯗꯤ ꯄꯩꯁꯥ ꯍꯦꯟꯅ ꯂꯥꯛꯀꯅꯤꯕꯀꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯇꯧꯕꯤꯒꯅꯨꯀꯣ ꯂꯣꯡ ꯇꯥꯔꯝꯒꯤ ꯑꯣꯏꯅ ꯈꯜꯂ ꯏꯟꯚꯦꯁ ꯇꯧꯕꯤꯌꯨꯀꯣ ꯇꯧ ꯇꯥꯔꯒꯁꯨ ꯑꯗꯨꯒ ꯃꯉꯥ ꯁꯨꯕꯗ ꯁꯤꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯀꯟꯐꯤꯗꯦꯟ ꯂꯩꯅꯤꯅꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯅꯪꯒꯤ ꯅꯁꯥꯗ ꯀꯟꯐꯤꯗꯦꯟ ꯂꯩꯔꯛꯄ ꯊꯕꯛ ꯇꯧꯕꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯤ ꯅꯪꯒꯤ ꯑꯗꯨꯒ ꯃꯤꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯗꯕꯤꯗ ꯅꯪ ꯅꯁꯥꯅ ꯂꯩꯔꯤꯕ ꯑꯦꯗꯚꯥꯏꯁꯇꯣ ꯑꯗꯨꯗꯣ ꯆꯨꯝꯃꯦꯅꯈꯜꯂ ꯊꯕꯛ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯅꯪꯒꯤ ꯑꯅꯧꯕ ꯁ꯭ꯀꯤꯜ ꯇꯝꯕꯒꯤ ꯃꯇꯝꯅꯦꯅ ꯍꯥꯏꯀꯣ ꯑꯅꯧꯕ ꯁ꯭ꯀꯤꯜ ꯑꯃꯍꯦꯛꯇ ꯌꯥꯏ ꯑꯃꯍꯦꯛꯇ ꯀꯣ ꯑꯗꯨ ꯇꯝꯕꯩ ꯃꯇꯝꯅꯦꯅ ꯍꯥꯏ ꯄꯔꯁꯣꯅꯦꯜ ꯒ꯭ꯔꯣꯠ ꯂꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯉꯥ ꯁꯨꯕ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯆꯦꯛꯁꯤꯟꯒꯗꯕ ꯑꯍꯨꯝ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟꯁ ꯑꯣꯏꯒꯅꯨꯀꯣ ꯍꯧꯖꯤꯛ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅꯤꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯄ꯭ꯂꯥꯅꯦꯠꯀꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟꯁꯇꯤ ꯑꯣꯏꯒꯅꯣ ꯍꯥꯏꯀꯣ ꯑꯗꯨꯗꯨꯅ ꯁꯣꯏꯔꯛꯄ ꯅꯪꯅ ꯏꯒꯣꯗꯣ ꯂꯩꯈꯤ ꯇꯥꯔꯗꯤ ꯁꯣꯏꯔꯛꯏꯗꯅ ꯊꯕꯛꯇꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯅꯥꯕꯗ ꯆꯦꯛꯁꯤꯟꯒꯗꯕ ꯍꯥꯏꯔꯒꯗꯤ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯟꯒꯅꯨꯀꯣ ꯑꯗꯨꯒ ꯗꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯨꯛ ꯅꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯂꯩꯅꯤ ꯑꯗꯨꯒ ꯁꯣꯏꯔꯛꯀꯗꯕ ꯑꯃꯅ ꯄꯦꯄꯔ ꯋꯥꯔꯛ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯄꯦꯄꯔ ꯋꯥꯔꯛ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯀꯤꯌꯔ ꯂꯧꯕꯤꯌꯨꯀꯣ ꯀꯦꯌꯔꯂꯦꯁ ꯑꯣꯏꯔꯒꯗꯤ ꯑꯗꯩ ꯁꯣꯏꯔꯛꯄ ꯌꯥꯏꯀꯣ ꯊꯣꯏꯗꯣꯛꯄ ꯑꯇꯣꯞꯄ ꯂꯩꯇꯦ ꯍꯦꯜꯊꯀꯤ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅꯅꯤꯀꯣ ꯃꯊꯪꯗ ꯁꯤꯡꯍ ꯔꯥశꯤꯒꯤꯀꯣ ꯁꯤꯡꯍ ꯔꯥశꯤꯒꯤꯁꯨ ꯊꯧꯗꯣꯛ ꯃꯉꯥꯅꯤꯀோ ꯊꯧꯗꯣꯛ ꯃꯉꯥ ꯌꯦꯡꯖꯔꯛꯀꯦ ꯖꯨꯂꯥꯏ ꯊꯥꯗ ꯊꯣꯛꯂꯛꯀꯗꯕ 2026ꯀꯤꯀꯣ ꯑꯗꯨꯒ ꯔꯥశꯤꯐꯜ ꯌꯦꯡꯕꯗ ꯑꯩ ꯄꯨꯔꯥ ꯑꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤ ꯊꯣꯛꯂꯛꯀꯗꯕꯅꯣ ꯀꯗꯥꯏꯗ ꯀꯔꯤ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯤꯁꯦ ꯃꯨꯟ ꯁꯥꯏꯟꯗ ꯌꯦꯡꯖꯕꯅꯤꯀꯣ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯀꯨꯊꯤꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯨꯟ ꯁꯥꯏꯟꯗ ꯂꯣꯏꯅ ꯑꯣꯏꯕꯅꯦ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯁꯤꯡꯍ ꯔꯥశꯤꯒꯤꯁꯦ ꯋꯥꯔꯒꯁꯨ ꯂꯥꯛꯑꯦ ꯀꯣ ꯑꯗꯣ ꯆꯍꯤꯁꯦ ꯂꯣꯏꯈ꯭ꯔꯒꯗꯤ ꯐꯒꯗꯕꯅꯦ ꯁꯤꯡꯍ ꯔꯥశꯤꯒꯤ ꯑꯗꯣ ꯁꯤꯡꯍ ꯔꯥశꯤꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯊꯧꯗꯣꯛ ꯃꯉꯥꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯈꯪꯉꯅꯤ ꯅꯪꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯂꯥꯛꯇꯤ ꯂꯥꯛꯑꯦꯕꯀꯣ ꯇꯧꯒꯗꯕꯨ ꯂꯣꯠꯂꯒ ꯂꯥꯛꯑꯦ ꯅꯪꯅ ꯊꯤꯗꯣꯛꯄ ꯑꯃ ꯆꯪꯉꯦ ꯀꯃꯥꯏꯅ ꯊꯤꯗꯣꯛꯀꯅꯤ ꯍꯥꯏ ꯃꯇꯝꯗ ꯅꯪ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯈꯤꯇꯪ ꯑꯣꯏꯔꯀꯥꯟꯗ ꯈꯪꯉꯛꯀꯅꯤꯀꯣ ꯍꯥꯟꯅ ꯋꯥꯈꯜ ꯆꯔꯥꯡꯅꯔ ꯈꯣꯠꯂꯝ ꯂꯩꯔꯝꯃꯁꯨ ꯐꯖꯅ ꯂꯥꯏꯅꯤꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯎꯔꯛꯀꯅꯤꯕ ꯅꯁꯥꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯁ꯭ꯀꯤꯜ ꯅꯪꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯗꯕꯗꯣ ꯎꯔꯛꯀꯅꯤꯕꯀꯣ ꯍꯥꯏꯗꯤ ꯃꯤ ꯑꯃꯅ ꯋꯥꯈꯜꯗꯣ ꯐꯛꯆꯤꯜꯂꯒ ꯂꯩꯔꯒꯗꯤ ꯎꯔꯣꯏꯀꯣ ꯑꯗꯨꯅ ꯅꯝꯕꯔ 1ꯗ ꯅꯪꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯂꯣꯠꯂꯒ ꯂꯥꯛꯑꯦꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯅꯪ ꯃꯅꯨꯡꯗꯒꯤ ꯑꯣꯏꯅ ꯅꯁꯥꯒꯤ ꯑꯣꯏꯅ ꯒ꯭ꯔꯣꯠ ꯂꯩꯅꯕ ꯑꯣꯏꯅ ꯇꯧꯕꯤꯌꯨꯀꯣ ꯅꯁꯥꯒꯤ ꯒ꯭ꯔꯣꯠ ꯂꯩꯅꯕ ꯇꯧꯕꯤꯌꯨ ꯄ꯭ꯂꯥꯅꯤꯡ ꯐꯖꯅ ꯇꯧꯕꯤꯌꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯐꯖꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯥꯏꯊꯣꯡꯗ ꯑꯃ ꯑꯣꯏꯍꯜꯂꯣ ꯍꯥꯏꯀꯣ ꯃꯥꯏꯊꯣꯡꯗ ꯑꯃ ꯑꯣꯏꯍꯜꯂꯒ ꯍꯥꯏꯗꯤ ꯃꯤꯅ ꯂꯥꯡꯉꯦ ꯍꯥꯏꯔꯒꯁꯨ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯥꯡꯊꯣꯛꯎꯔꯒꯁꯨ ꯇꯨꯡꯗ ꯅꯪ ꯐꯖꯅ ꯋꯥꯈꯜꯗꯣ ꯈꯟꯊꯔꯒ ꯁꯤ ꯇꯧꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯖꯨꯂꯥꯏ ꯊꯥꯁꯤꯗ ꯈꯤꯇꯪ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤꯗꯤ ꯆꯪꯉꯛꯀꯗꯕ ꯃꯥꯜꯂꯦꯀꯣ
ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯏꯟꯇꯔꯦꯁ ꯂꯩꯔꯛꯑꯒ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯀꯨꯊꯤ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯄ ꯌꯥꯏ, ꯂꯥꯏ ꯅꯤꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯑꯒ ꯅꯁꯥ ꯑꯣꯏꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯄ ꯌꯥꯏꯀꯣ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯣꯏꯅ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯗꯤꯂꯦ ꯈꯤꯇꯪ ꯂꯩꯅꯤꯀꯣ, ꯗꯤꯂꯦ ꯂꯩꯒꯅꯤ. ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯐꯪꯗꯤ ꯐꯪ ꯇꯥꯔꯒꯁꯨ, ꯐꯪꯉꯦꯅ ꯈꯟ ꯇꯥꯔꯒꯁꯨ ꯑꯣꯞꯁꯇꯤꯀꯜ ꯍꯦꯛꯇ ꯂꯩꯔꯝꯕ, ꯈꯤꯇꯪ ꯍꯦꯛꯇ ꯌꯥꯔꯛꯇꯕꯀꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯤꯀꯣ. ꯑꯗꯨꯗꯣ ꯃꯥꯌꯣꯛꯅꯕꯤꯌꯨꯀꯣ, ꯅꯥꯊꯩꯔꯒ ꯆꯠꯀꯅꯨ, ꯃꯥꯌꯣꯛꯅꯕꯤꯌꯨ. ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯀꯨꯝꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯂꯥꯛꯄ ꯌꯥꯏꯀꯣ ꯀꯦꯔꯤꯌꯔꯗ. ꯑꯗꯨꯒ ꯖꯣꯕ ꯑꯅꯧꯕ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯒꯤꯗꯤ ꯊꯧꯗꯣꯛꯁꯦ ꯑꯩꯅ ꯁꯤꯗ ꯌꯦꯡꯉꯛꯄꯗꯗꯤ ꯎꯗꯦꯀꯣ. ꯑꯗꯣ ꯔꯥꯁꯤꯐꯜ ꯌꯦꯡꯉꯛꯄꯗꯗꯤ ꯑꯩ ꯄꯨꯔꯥ ꯃꯃꯨꯠ ताना ꯑꯗꯨꯗꯗꯤ ꯌꯦꯡꯖꯔꯛꯀꯦ, ꯑꯗꯨꯗ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦꯀꯣ. ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯃꯄꯥꯟ ꯂꯝꯗ ꯆꯠꯅꯤꯡꯕ ꯃꯤ ꯂꯩꯔꯒꯗꯤ ꯍꯧꯖꯤꯛ ꯄꯥꯁꯄꯣꯔꯠ ꯇꯥꯟꯅꯔꯤꯕ, ꯚꯤꯁꯥ ꯇꯥꯟꯅꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯌꯥꯅꯤꯀꯣ. ꯃꯄꯥꯟ ꯂꯝꯗ ꯆꯠꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯣꯏꯅꯀꯣ ꯁꯤꯡꯍ ꯔꯥశꯤꯒꯤ. ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯕꯣꯔꯗꯀꯤ ꯑꯦꯛꯖꯥꯝ ꯊꯥꯕ, ꯑꯃ ꯊꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ. ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯔꯒꯗꯤ ꯐꯔꯦ. ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯔꯒꯗꯤꯅꯦ, ꯄꯩꯁꯥꯁꯦ ꯂꯥꯛꯑꯒꯁꯨ ꯆꯠꯄ ꯑꯗꯨꯝ ꯇꯧꯔꯛꯄ ꯃꯥꯜꯂꯦꯀꯣ. ꯑꯗꯣ ꯖꯨꯂꯥꯏ ꯊꯥꯁꯤꯗꯗꯤ ꯌꯥꯔꯒꯗꯤ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯍꯥꯏꯀꯣ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁ꯭ꯄꯦꯟꯗꯤꯡ ꯇꯧꯕꯤꯗꯕꯀꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏ. ꯁ꯭ꯇꯦꯕꯜꯗꯤ ꯑꯣꯏꯅꯤ ꯄꯩꯁꯥꯁꯦ, ꯂꯥꯛꯇꯤ ꯂꯥꯛꯑꯒꯁꯨ ꯑꯩꯒꯤ ꯆꯞ ꯆꯥꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ, ꯍꯦꯟꯅ ꯁꯤꯖꯤꯟꯅꯅꯕ ꯂꯥꯛꯇꯕꯀꯣ. ꯇꯧꯒꯗꯕꯨ ꯑꯗꯨꯗ ꯅꯪꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯊꯣꯛꯎꯔꯒꯗꯤ ꯋꯥꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯀꯣ. ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯀꯥꯏꯗ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇ꯭ꯔꯦꯚꯦꯜ ꯂꯩꯕ ꯑꯃ ꯂꯩꯔꯦ, ꯍꯦꯜꯠꯇꯀꯣ, ꯑꯗꯨꯒ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯗꯤ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯗ ꯄꯩꯁా ꯆꯪꯅꯤ ꯍꯥꯏꯀꯣ. ꯑꯗꯣ ꯈꯤꯇꯪ ꯍꯩꯅ ꯕꯖꯦꯠꯇꯣ ꯁꯤꯖꯤꯟꯅꯕꯤꯌꯣꯅ ꯍꯥꯏꯀꯣ. ꯃꯉꯥ ꯁꯨꯕꯗ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗꯤ ꯑꯣꯏꯅꯗꯤ ꯃꯦꯆꯔ ꯑꯣꯏꯔꯦꯀꯣ, ꯌꯥꯝ ꯐꯔꯦ. ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯔꯒꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕꯤꯌꯨ, ꯄꯦꯁꯦꯟ ꯂꯩꯕꯤꯌꯨ ꯍꯥꯏꯀꯣ. ꯍꯧꯖꯤꯛ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕ ꯑꯗꯒꯤꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯏꯌꯥꯝꯕꯈꯩꯅꯀꯣ. ꯑꯗꯨꯒ ꯁꯤꯡꯒꯜꯒꯤ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯃꯤ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯍꯥꯏ. ꯑꯅꯧꯕ ꯃꯤ ꯊꯦꯡꯅꯕꯁꯦ ꯀꯥꯏꯗ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯅꯪꯒꯤ ꯊꯕꯛ ꯃꯐꯝ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯀꯨꯝꯕꯀꯣ, ꯍꯥꯏꯗꯤ ꯂꯥꯏ ꯅꯤꯡꯕ ꯆꯠꯄꯗ, ꯑꯗꯩꯗꯤ ꯂꯥꯏꯁꯪꯗꯒꯨꯝꯕ ꯑꯃ ꯍꯥꯏꯇꯥꯔꯦ. ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯊꯦꯡꯅꯔꯛꯑꯅꯤꯀꯣ. ꯑꯗꯨꯒ ꯆꯦꯛꯁꯤꯟꯒꯗꯕ ꯑꯍꯨꯝ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯗꯁꯨ ꯍꯥꯏꯕꯤꯔꯦꯀꯣ. ꯑꯦꯛꯁꯄꯦꯟꯁꯁꯦ, ꯅꯪꯅ ꯁꯤꯖꯤꯟꯅꯒꯗꯕ ꯆꯥꯡꯗꯣ ꯑꯗꯨꯗꯣ ꯌꯥम ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯍꯥꯏꯀꯣ, ꯅꯠꯇ꯭ꯔꯒꯗꯤ ꯋꯥꯅꯤꯅ. ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯇꯝꯁꯦ ꯖꯨꯂꯥꯏ ꯊꯥꯁꯦ ꯄꯦꯄꯔ ꯋꯥꯔꯛ ꯇꯧꯕ ꯑꯣꯏꯒꯦꯔꯥ, ꯑꯗꯒꯤꯗꯤ ꯅꯪꯅ ꯆꯠꯀꯗꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕ ꯑꯣꯏꯒꯦꯔꯥ, ꯗꯤꯂꯦ ꯍꯦꯛꯇ ꯂꯩꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯀꯣ. ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯔꯦꯃꯤꯗꯤꯁꯇꯣ ꯑꯩ ꯔꯥꯁꯤꯐꯜꯗꯣ ꯄꯨꯔꯥ ꯌꯦꯡꯉꯛꯄꯗ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ, ꯅꯣꯡ ꯅꯤꯅꯤꯗ ꯑꯩ ꯁꯣꯏꯗꯅ ꯊꯥꯖꯔꯛꯑꯒꯦꯀꯣ. ꯁꯤꯁꯤꯅ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ 5ꯗꯨꯅꯦꯀꯣ ꯑꯩꯅ ꯍꯥꯏꯖꯔꯛꯏꯁꯦ. ꯍꯦꯜꯊꯀꯤ ꯑꯣꯏꯅꯗꯤ ꯐꯩ, ꯋꯥꯈꯜꯒꯤ ꯑꯣꯏꯅꯗꯤ ꯋꯥꯏꯀꯣ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯣꯏꯅ ꯁꯤꯡꯍ ꯔꯥశꯤꯁꯦ. ꯑꯗꯨꯕꯨ ꯑꯩ ꯐꯅꯕ ꯂꯣꯏ ꯍꯥꯏꯖꯔꯛꯀꯦ. ꯅꯣꯡ ꯅꯤꯅꯤ ꯆꯪ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ. ꯃꯊꯪꯒꯤ ꯔꯥశꯤꯁꯦ ꯀꯩꯅꯥ ꯔꯥశꯤ. ꯀꯩꯅꯥ ꯔꯥశꯤꯒꯤꯁꯨ ꯖꯨꯂꯥꯏ ꯊꯥ ꯑꯁꯤꯗ ꯊꯣꯛꯂꯛꯀꯗꯕ 5ꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯛꯀꯗꯣꯏꯁꯦ. ꯒ꯭ꯔꯍꯒꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ, ꯄ꯭ꯂꯥꯅꯦꯠꯀꯤ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤ. ꯑꯗꯨꯒ ꯔꯥశꯤꯐꯜ ꯑꯣꯏꯅ ꯄꯨꯔꯥꯗꯤ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯊꯥꯒꯠꯆꯔꯛꯀꯦꯀꯣ. ꯀꯩꯅꯥ ꯔꯥశꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯔꯒꯗꯤ ꯖꯨꯂꯥꯏ ꯊꯥ ꯑꯁꯤꯗ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯀꯣ. ꯀꯦꯔꯤꯌꯔꯗꯗꯤ ꯅꯪꯅ ꯍꯦꯛ ꯅꯤꯡꯉꯤꯕꯗꯣ ꯑꯗꯨꯃꯛ ꯐꯪꯒꯅꯤꯀꯣ. ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯄ ꯌꯥꯏ, ꯅꯪ ꯑꯅꯧꯕ ꯖꯣꯕ ꯄꯥꯝꯃꯒꯁꯨ ꯐꯪꯒꯅꯤ. ꯑꯗꯨꯒ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ, ꯅꯪ ꯒ꯭ꯔꯣꯠ ꯂꯩꯔꯅꯤ ꯖꯨꯂꯥꯏ ꯊꯥ ꯑꯁꯤꯗꯀꯣ, ꯂꯣꯏꯅꯃꯛ ꯐꯪꯒꯅꯤ. ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯔꯒꯁꯨ ꯅꯪ ꯑꯅꯧꯕ ꯀꯟꯇ꯭ꯔꯦꯛ ꯂꯥꯛꯀꯅꯤ. ꯀꯦꯔꯤꯌꯔꯒꯤꯅ ꯈ꯭ꯋꯥꯏ ꯐꯔꯦꯀꯣ. ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯔꯒꯗꯤ ꯊꯧꯗꯣꯛꯁꯤꯗ ꯑꯇꯣꯞꯄ ꯑꯃ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯣꯏ ꯍꯥꯏꯇꯥꯔꯒꯁꯨ ꯀꯦꯔꯤꯌꯔꯒꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯀꯣ ꯀꯩꯅꯥ ꯔꯥశꯤꯒꯤ ꯑꯣꯏꯅ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤꯁꯦ ꯀꯥꯏꯗꯒꯤ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ, ꯑꯗꯒꯤꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯅꯦꯛꯁꯟ ꯍꯥꯏꯇꯥꯔꯦ, ꯅꯪꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯥꯏꯗꯤ ꯅꯃꯥꯟꯅꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ, ꯊꯕꯛ ꯇꯧꯃꯤꯟꯅꯔꯕ ꯄꯨꯟꯕ ꯃꯤꯈꯩꯗꯣ, ꯃꯣꯏꯗꯒꯤ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯂꯥꯛꯄ ꯌꯥꯏꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ. ꯑꯗꯨꯒ ꯌꯥꯝꯅ ꯀꯨꯏꯅꯗꯒꯤ ꯅꯝꯁꯤꯜꯂꯒ ꯂꯩꯕ ꯄꯩꯁా ꯑꯃ ꯐꯪꯕ ꯌꯥꯏꯀꯣ ꯖꯨꯂꯥꯏ ꯊꯥꯁꯤꯗ. ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯂꯣꯡ ꯇꯥꯝꯒꯤ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯌꯦꯀꯣ. ꯃꯔꯝꯗꯤ ꯊꯥ 1-2 ꯈꯛꯀꯤ ꯇꯧꯕ ꯅꯠꯇꯕ, ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯁꯨ ꯑꯃ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯄꯨꯔꯥ ꯔꯤꯖꯜꯇꯣ ꯐꯪꯅꯕ ꯇꯧꯕꯤꯌꯣꯅ ꯍꯥꯏꯀꯣ.
ꯑꯗꯨꯒ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯑꯦꯛꯁꯄꯥꯟ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯆꯥꯎꯊꯣꯛꯄ ꯑꯣꯏꯒꯦꯔꯥ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯀꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯀꯣ ꯃꯔꯤꯁꯨꯕꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅꯗꯤ ꯍꯥꯟꯅ ꯈꯪꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯅ ꯅꯪꯒꯤ ꯊꯣꯡ ꯑꯃ ꯍꯥꯡꯇꯣꯔꯛꯀꯅꯤ ꯍꯥꯏꯀꯣ ꯑꯅꯧꯕ ꯍꯥꯏꯗꯤ ꯊꯕꯛ ꯑꯅꯧꯕ ꯐꯪꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯅꯃꯥꯟꯅꯕꯅ ꯑꯃ ꯊꯕꯛ ꯇꯥꯛꯂꯛꯄ ꯑꯣꯏꯕ ꯌꯥꯏ ꯑꯗꯩ ꯑꯅꯧꯕ ꯑꯃ ꯖꯣꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯛꯄ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦꯀꯣ ꯅꯪꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦꯀꯣ ꯃꯁꯥ ꯃꯊꯟꯇꯅ ꯂꯥꯛꯆꯕ ꯅꯪꯅ ꯊꯤꯔꯨꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯌꯥꯏ ꯃꯉꯥꯁꯨꯕꯗ ꯐꯦꯃꯤꯂꯤ ꯂꯥꯏꯐꯇꯤ ꯈꯤꯇꯪ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥꯒꯤꯗ ꯅꯠꯇꯦ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯇꯥꯔꯦ ꯋꯥ ꯉꯥꯡꯅꯕꯗ ꯑꯣꯏꯔꯁꯨ ꯁꯪꯒꯠꯅꯔꯛꯄꯗ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯨꯒ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠꯁꯦ ꯊꯥ ꯂꯣꯏꯔꯛꯄꯗ ꯂꯩꯔꯛꯀꯅꯤꯀꯣ ꯊꯥ ꯂꯣꯏꯔꯛꯄꯗ ꯂꯩꯔꯛꯀꯅꯤ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯁꯤꯡꯒꯜꯗ ꯑꯣꯏꯔꯒꯗꯤ ꯃꯤꯁꯦ ꯐꯪꯉꯛꯀꯅꯤ ꯊꯦꯡꯅꯔꯛꯀꯅꯤꯀꯣ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯕꯤꯗ ꯄꯨꯔꯥ ꯈꯣꯡꯗꯥꯕꯗꯤ ꯑꯣꯏꯗꯦ ꯊꯦꯡꯅꯔꯛꯀꯅꯤ ꯊꯦꯡꯅꯔꯛꯀꯗꯧꯔꯤꯕ ꯃꯔꯝꯁꯦ ꯀꯥꯏꯗ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝ ꯔꯤꯌꯨꯅꯤꯌꯟ ꯇꯧꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯒꯤꯀꯣ ꯊ꯭ꯔꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯄ ꯌꯥꯏꯀꯣ ꯁꯤꯒꯤ ꯃꯉꯥꯁꯦ ꯊꯣꯛꯀꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯗ ꯐꯕ ꯍꯥꯏꯔꯒꯗꯤ ꯀꯩꯅꯥ ꯔꯥశꯤ ꯑꯣꯏꯅꯀꯣ ꯀꯦꯔꯤꯌꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯀꯣ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯆꯦꯛꯁꯤꯟꯒꯗꯕ ꯑꯍꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯁꯣꯏꯒꯟꯕ ꯑꯣꯏꯔꯛꯀꯅꯤꯀꯣ ꯌꯥꯝꯅ ꯁꯣꯏꯒꯟꯕ ꯗꯤꯂꯦ ꯌꯥꯝ ꯆꯠꯄ ꯑꯗꯩꯗꯤ ꯍꯦꯛ ꯇꯧꯔꯨꯕꯗ ꯌꯥꯔꯦ ꯈꯜꯂꯒꯅ ꯍꯦꯛꯇ ꯁꯣꯏꯔꯛꯄ ꯑꯗꯨꯃꯥꯏꯅꯀꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯄꯩꯁా ꯄꯤꯊꯣꯛꯎꯔꯅꯨꯀꯣ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯊꯣꯛꯎꯔꯅꯨ ꯖꯨꯂꯥꯏ ꯊꯥꯗ ꯄꯤꯊꯣꯛꯈꯤꯕ ꯄꯩꯁꯥ ꯅꯉꯣꯟꯗ ꯍꯜꯂꯛꯑꯣꯏꯀꯣ ꯌꯥꯝꯕ ꯑꯣꯏꯔꯁꯨ ꯄꯤꯛꯄ ꯑꯣꯏꯔꯁꯨ ꯍꯜꯂꯛꯑꯣꯏ ꯄꯤꯊꯣꯛꯀꯅꯨ ꯑꯗꯨꯒ ꯊꯕꯛ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯣꯚꯔꯗ ꯁꯨꯕꯤꯒꯅꯨꯀꯣ ꯃꯔꯝꯗꯤ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯅꯁꯥꯗꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅꯗꯤ ꯐꯅ ꯎꯗꯦꯀꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯐꯅ ꯎꯗꯦ ꯑꯇꯩꯗꯤ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯔꯁꯨ ꯐꯅ ꯎꯏ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯊꯥ ꯂꯣꯏꯔꯛꯄꯗ ꯑꯗꯨꯝ ꯐꯔꯛꯀꯅꯤꯀோ ꯁꯥꯎꯅꯕ ꯈꯣꯠꯅꯕ ꯂꯩꯔꯒꯁꯨ ꯑꯗꯨꯅ ꯍꯦꯜꯊꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯕꯛꯇꯣ ꯑꯋꯥꯕ ꯉꯥꯛꯇ ꯁꯨꯕꯤꯒꯅꯨꯀꯣ ꯑꯩ ꯔꯥశꯤꯐꯜꯁꯤ ꯌꯦꯡꯖꯔꯛꯄꯗ ꯁꯤꯒꯤ ꯄꯨꯂꯞ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯃꯉꯥꯗꯨꯇꯪ ꯑꯩ ꯍꯥꯏꯖꯔꯛꯄꯅꯤ ꯄ꯭ꯂꯥꯅꯦꯠꯀꯤ ꯃꯨꯟ ꯁꯥꯏꯟꯗ ꯌꯦꯡꯖꯕꯅꯤꯀꯣ ꯃꯨꯟ ꯁꯥꯏꯟꯗ ꯌꯦꯡꯖꯕꯅꯤ ꯄ꯭ꯂꯥꯅꯦꯠꯀꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄꯅꯤꯀꯣ ꯃꯊꯪꯒꯤ ꯔꯥశꯤ ꯇꯨꯂꯥ ꯔꯥశꯤꯀꯣ ꯇꯨꯂꯥ ꯔꯥశꯤꯒꯤꯁꯨ ꯃꯨꯟ ꯁꯥꯏꯟꯗ ꯌꯦꯡꯖꯔꯛꯄꯅꯤ ꯃꯌꯥꯝ ꯀꯨꯊꯤꯗꯁꯨ ꯌꯦꯡꯕꯤꯌꯨꯀꯣ ꯃꯨꯟ ꯁꯥꯏꯟꯗ ꯌꯦꯡꯉꯛꯄꯅꯤ ꯄ꯭ꯂꯥꯅꯦꯠꯀꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄꯅꯤꯀோ ꯊꯧꯗꯣꯛ ꯃꯉꯥ ꯍꯥꯏꯖꯔꯛꯀꯦ ꯖꯨꯂꯥꯏ ꯊꯥ 2026ꯇ ꯊꯣꯛꯂꯛꯀꯗꯕ ꯑꯗꯨꯒ ꯔꯥశꯤ ꯐꯜꯒꯤ ꯑꯣꯏꯅ ꯑꯩ ꯇꯣꯉꯥꯟꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯍꯥꯟꯕꯗ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡ ꯀꯣ ꯀꯦꯔꯤꯌꯔꯒꯤꯁꯦ ꯄꯩꯁꯥ ꯍꯦꯟꯅ ꯂꯥꯛꯄ ꯑꯗꯨꯒꯤ ꯑꯣꯏꯗꯦꯀꯣ ꯀꯦꯔꯤꯌꯔꯒꯤꯁꯦ ꯀꯩꯗ ꯑꯣꯏ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯣꯃꯣꯁꯟ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯅꯪ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕ ꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯌꯥꯎꯔꯛꯏꯁꯦ ꯃꯤꯃꯥꯡ ꯊꯣꯛꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯌꯦꯀꯣ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯇꯨꯂꯥ ꯔꯥశꯤꯒꯤ ꯑꯣꯏꯅꯀꯣ ꯑꯍꯥꯟꯕꯗ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅꯀꯣ ꯁꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯖꯣꯕ ꯐꯪꯕ ꯐꯪꯗꯕ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯀꯣ ꯑꯗꯨꯗꯣ ꯔꯥశꯤꯐꯜ ꯌꯦꯡꯉꯛꯄꯗ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯖꯣꯕ ꯑꯅꯧꯕ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣꯀꯣ ꯑꯅꯤꯁꯨꯕꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅꯗꯒꯤ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯀꯅꯤꯀꯣ ꯅꯪꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯦꯂꯔꯤ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯣꯃꯣꯁꯟ ꯂꯥꯛꯑꯒꯗꯤ ꯃꯁꯥꯅ ꯁꯦꯂꯔꯤ ꯋꯥꯡꯈꯠꯂꯛꯄ ꯇꯥꯕꯅꯤꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯂꯩ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯄꯀꯣ ꯑꯗꯨꯒ ꯃꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯟꯚꯦꯁꯇꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯀꯣ ꯅꯪ ꯅꯁꯥꯅ ꯏꯟꯚꯦꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯅꯁꯥꯅ ꯈꯜꯂꯒ ꯅꯁꯥꯅ ꯊꯤꯔꯒ ꯇꯧꯕꯤꯌꯣ ꯑꯗꯩ ꯀꯥꯟꯅꯅꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯖꯨꯂꯥꯏ ꯊꯥꯁꯦ ꯂꯣꯡ ꯇꯥꯔꯝꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯑꯒꯗꯤ ꯐꯅꯤ ꯁꯣꯔꯠ ꯇꯥꯔꯝꯒꯤꯗꯗꯤ ꯐꯔꯣꯏ ꯍꯥꯏꯀꯣ ꯃꯔꯝꯗꯤ ꯏꯟꯚꯦꯁ ꯇꯧꯕꯗ ꯑꯣꯏꯔꯒꯁꯨ ꯉꯥꯏꯍꯥꯛꯀꯤ ꯊꯥ ꯑꯃꯅꯤꯒꯤ ꯇꯧꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯅꯪꯒꯤ ꯍꯥꯟꯅ ꯂꯩꯀꯥꯏꯗ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯒꯤꯗꯤ ꯃꯤ ꯀꯣ ꯌꯨꯝꯊꯪꯅꯕ ꯑꯣꯏꯔꯒꯁꯨ ꯅꯪꯉꯣꯟꯗ ꯍꯟꯊꯅ ꯌꯦꯡꯉꯝꯕ ꯈꯣꯠꯂꯝꯕꯗꯣ ꯌꯦꯡꯉꯣꯏꯀꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯅꯪꯅ ꯍꯣꯠꯅꯖꯕꯟꯗꯣ ꯐꯪꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯩ ꯃꯤꯅ ꯅꯪꯉꯣꯟꯗ ꯅꯞꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯨꯒ ꯅꯪꯅ ꯄꯤꯔꯛꯄ ꯑꯦꯗꯚꯥꯏꯁꯁꯦ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯍꯦꯛ ꯂꯧꯁꯟꯕꯗꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯃꯔꯤ ꯁꯨꯕꯗ ꯅꯪꯒꯤ ꯐꯦꯃꯤꯂꯤꯗꯣ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣꯀꯣ ꯖꯨꯂꯥꯏ ꯊꯥꯁꯦ ꯃꯔꯝꯗꯤ ꯆꯦꯟꯖ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯑꯐꯕ ꯔꯣꯝꯗ ꯅꯦꯒꯦꯇꯤꯞꯇ ꯅꯠꯇꯦꯀꯣ ꯄꯣꯖꯤꯇꯤꯞ ꯂꯣꯝꯗ ꯍꯥꯏꯗꯤ ꯍꯔꯥꯎ ꯇꯌꯥꯝꯃꯛꯄ ꯑꯗꯒꯤꯗꯤꯈꯤꯇꯪ ꯁꯥꯐꯔꯛꯄ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯔꯤꯂꯦꯇꯤꯞꯁꯤꯡꯗꯤ ꯅꯣꯏ ꯏꯃꯨꯡꯒꯤ ꯅꯠꯇꯕꯀꯣ ꯍꯥꯏꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯗꯒꯤꯗꯤ
ꯏꯆꯦꯒꯨꯝꯕ ꯑꯗꯩ ꯂꯨꯍꯣꯡꯈꯤꯕ ꯂꯩꯔꯒꯁꯨ ꯃꯣꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯕ ꯌꯥꯏꯀꯣ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯦꯔꯤꯠ ꯂꯥꯏꯐꯀꯤ ꯑꯣꯏꯔꯒꯁꯨ ꯁꯞꯄꯣꯔꯇꯤꯞ ꯌꯥꯝꯅ ꯑꯣꯏꯅꯅꯤꯀꯣ ꯑꯗꯨꯒ ꯃꯉꯥ ꯁꯨꯕꯗ ꯅꯪꯒꯤ ꯁꯛꯁꯦꯁꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯇꯝꯖꯔꯨꯔꯤꯕ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕ ꯇꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯒꯤ ꯂꯥꯛꯀꯅꯤꯀꯣ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯝꯕꯗ ꯈꯤꯇꯪ ꯂꯣꯡ ꯇꯥꯝꯒꯤ ꯑꯩꯗꯤ ꯊꯥ 6 ꯀꯣꯔꯁ ꯇꯝꯃ ꯁꯨꯃꯥꯏꯅ ꯆꯪꯒꯦ ꯈꯣꯠꯀꯦ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟꯒꯤ ꯑꯣꯏꯅ ꯑꯐꯕ ꯃꯇꯝꯅꯦ ꯍꯥꯏꯀꯣ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯛꯁꯦꯁꯁꯦ ꯑꯐꯕ ꯃꯇꯝꯅꯦꯅ ꯍꯥꯏꯀꯣ ꯖꯨꯂꯥꯏ ꯊꯥꯁꯦ ꯑꯗꯨꯒ ꯆꯦꯛꯁꯤꯟꯒꯗꯕ ꯑꯍꯨꯝ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯣꯐꯤꯁꯀꯨꯝꯕ ꯅꯪꯅ ꯊꯕꯛ ꯇꯧꯕ ꯃꯐꯝꯗ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯇꯨꯡꯗ ꯃꯤꯅ ꯋꯥ ꯉꯥꯡꯅꯕ ꯍꯥꯏꯗꯤ ꯅꯪꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯃꯤ ꯃꯁꯥꯅ ꯌꯦꯡꯁꯤꯟꯕ ꯀꯜꯂꯛꯄꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤꯀꯣ ꯑꯗꯒꯤ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯑꯣꯐꯤꯁꯀꯤ ꯈꯠꯅ ꯆꯩꯅꯕ ꯑꯥꯔꯒꯨꯃꯦꯟꯗ ꯌꯥꯎꯕꯤꯒꯅꯨꯀꯣ ꯃꯤꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯑꯗꯨꯗ ꯌꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛꯇꯨꯒ ꯅꯪꯒꯤ ꯇꯨꯝꯕꯒꯤ ꯃꯇꯝꯗꯨꯒ ꯃꯥꯟꯅꯔꯣꯏ ꯍꯥꯏꯀꯣ ꯊꯕꯛꯅ ꯍꯦꯟꯅ ꯍꯦꯜꯂꯛꯄ ꯑꯗꯨꯕꯨ ꯕꯦꯂꯦꯟꯁꯁꯤ ꯆꯠꯄꯤꯌꯨ ꯍꯥꯏꯀꯣ ꯑꯗꯒꯤ ꯅꯪꯉꯣꯟꯗ ꯀꯥꯏꯔꯛꯄ ꯌꯥꯏ ꯍꯥꯏꯀꯣ ꯑꯅꯥꯕꯁꯦ ꯁꯤꯁꯤꯅ ꯇꯨꯂꯥ ꯔꯥశꯤꯒꯤꯅꯤꯀꯣ ꯑꯩ ꯀꯩꯅꯣꯁꯤ ꯁꯣꯏꯗꯅ ꯌꯦꯡꯖꯔꯛꯀꯦ ꯔꯥశꯤꯐꯜꯁꯦꯀꯣ ꯁꯣꯏꯗꯅ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯃꯊꯪꯒꯤ ꯔꯥశꯤ ꯕ꯭ꯔꯦꯁꯤꯛ ꯔꯥశꯤꯀꯣ ꯃꯨꯟ ꯁꯥꯏꯟꯗ ꯌꯦꯡꯖꯔꯛꯄꯅꯤ ꯄ꯭ꯂꯥꯅꯦꯠꯀꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤ ꯊꯧꯗꯣꯛ 5 ꯖꯨꯂꯥꯏ ꯊꯥꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ 5 ꯍꯥꯏꯖꯔꯛꯀे ꯔꯥಶꯤꯐꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯊꯧꯗꯣꯛ 5 ꯕ꯭ꯔꯦꯁꯤꯛ ꯔꯥశꯤꯒꯤꯀꯣ ꯕ꯭ꯔꯦꯁꯤꯛ ꯔꯥశꯤ ꯀꯔꯤꯝꯇ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯥꯒꯤꯗꯤ ꯀꯦꯔꯤꯌꯔ ꯑꯗꯨ ꯑꯗꯥ ꯀꯔꯤꯝ ꯌꯦꯡꯗ꯭ꯔꯁꯨ ꯂꯛ ꯅꯪꯉꯣꯟꯗ ꯄꯤꯔꯦꯀꯣ ꯐꯣꯔꯆꯨꯟ ꯀꯣ ꯅꯪꯉꯣꯟꯗ ꯄꯤꯔꯦ ꯂꯛꯁꯦ ꯃꯔꯝꯗꯤ ꯖꯨꯄꯤꯇꯔ ꯅꯪꯒꯤ 9th ꯍꯥꯎꯁꯇ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤꯁꯤꯗ ꯍꯥꯏꯇꯥꯔꯦ 2026ꯀꯤ ꯆꯍꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯥ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯛ ꯂꯩꯕꯀꯣ ꯍꯥꯏꯔꯒꯗꯤ ꯖꯨꯂꯥꯏ ꯊꯥꯁꯤ ꯑꯣꯏꯅꯤꯀꯣ ꯑꯗꯨꯅ ꯅꯪꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯗꯤꯂꯦ ꯑꯝꯇ ꯂꯩꯇꯦꯀꯣ ꯗꯤꯂꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯣꯏꯔꯒꯁꯨ ꯄꯩꯁా ꯂꯥꯛꯇꯦ ꯅꯠꯇ꯭ꯔꯒꯅ ꯗꯤꯂే ꯌꯥꯝ ꯂꯩ ꯄꯟꯕ ꯌꯥꯎꯔꯝꯒꯅꯤꯀꯣ ꯕ꯭ꯔꯦꯁꯤꯛ ꯔꯥశꯤꯒꯤ ꯃꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯗꯤꯂే ꯂꯩꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯆꯨꯝꯃꯦ ꯍꯥꯏꯔꯒꯁꯨ ꯗꯤꯂꯦ ꯂꯩꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯖꯨꯂꯥꯏ ꯊꯥꯁꯤꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯣꯏꯁꯤꯜꯂꯅꯤꯀꯣ ꯅꯪꯁꯦ ꯀꯗꯥꯏꯗꯒꯤ ꯁꯞꯄꯣꯔꯠ ꯐꯪꯒꯗꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯃꯊꯛ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯒꯤ ꯏꯌꯥꯝꯕ ꯑꯣꯏꯒꯦꯔꯥ ꯏꯆꯦ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯅꯪꯒꯤ ꯑꯣꯖꯥꯒꯨꯝꯕꯀꯣ ꯃꯣꯏꯗꯒꯤ ꯁꯞꯄꯣꯔꯠ ꯐꯪꯅꯤꯀꯣ ꯅꯪ ꯂꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦ ꯂꯛ ꯂꯩꯔꯗꯤ ꯂꯣꯏꯔꯦꯀꯣ ꯂꯛ ꯂꯩꯔꯗꯤ ꯌꯥꯔꯦ ꯃꯈꯥ ꯇꯥꯕ ꯀꯩꯝ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯀꯦꯔꯤꯌꯔꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯊꯕꯛ ꯑꯅꯧꯕ ꯂꯥꯛꯄ ꯌꯥꯏꯀꯣ ꯊꯕꯛ ꯑꯅꯧꯕ ꯂꯥꯛꯄ ꯌꯥꯏ ꯍꯦꯟꯅ ꯅꯪ ꯇꯧꯔꯝꯃꯤꯗꯨꯗꯩ ꯍꯦꯟꯅ ꯑꯐꯕ ꯊꯕꯛ ꯂꯥꯛꯄ ꯌꯥꯏꯀꯣ ꯀꯦꯔꯤꯌꯔꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯔꯒꯁꯨ ꯆꯥꯎꯊꯣꯛꯄ ꯑꯣꯏꯅ ꯎꯔꯦ ꯀꯗꯥꯏꯗ ꯆꯥꯎꯊꯣꯛꯇꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯅꯧꯕ ꯃꯥꯔꯀꯦꯠ ꯊꯦꯡꯅꯕ ꯑꯅꯧꯕ ꯀꯩꯅꯣ ꯗꯨꯀꯥꯟ ꯍꯥꯡꯇꯣꯛꯄ ꯅꯠꯇꯕ ꯃꯥꯔꯀꯦꯠ ꯑꯅꯧꯕ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯍꯥꯟꯅ ꯊꯥꯔꯝꯃꯤꯕ ꯄꯣꯠꯇꯨꯗ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯃꯁꯨ ꯍꯦꯛ ꯄꯥꯝꯃꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯃꯄꯥꯟ ꯂꯝꯗ ꯆꯠꯅꯤꯡꯕ ꯑꯗꯒꯤꯗꯤ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯇꯧꯅꯤꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯐꯩ ꯆꯠꯄꯒꯤ ꯊꯕꯛꯇꯅ ꯍꯦꯟꯅ ꯐꯕꯗꯧꯅ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯔꯛ ꯇꯥꯔꯒꯁꯨ ꯌꯨꯝꯗ ꯁꯨꯝ ꯎꯪꯉꯒ ꯂꯩꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯂꯥꯝꯅꯤꯡꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯇꯧꯗꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯖꯨꯂꯥꯏ ꯊꯥꯁꯦ ꯑꯗꯨꯝ ꯐꯅ ꯎꯏ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯗꯤ ꯀꯩꯀꯩ ꯂꯥꯛꯀꯗꯧꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯏꯝꯄ꯭ꯔꯨꯞꯇꯤ ꯑꯣꯏꯔꯛꯀꯅꯤ ꯏꯝꯄ꯭ꯔꯨꯞꯁꯦ ꯀꯥꯏꯗ ꯑꯣꯏꯒꯗꯧꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯀ ꯑꯗꯨꯒ ꯅꯪꯒꯤ ꯀꯩꯅꯣꯒ ꯉꯁꯥꯏꯒꯤ ꯀꯦꯔꯤꯌꯔꯗꯨꯁꯨ ꯐꯅ ꯎꯈ꯭ꯔꯦꯗꯅꯀோ ꯑꯗꯣ ꯀꯦꯔꯤꯌꯔꯒ ꯁꯤ ꯑꯅꯤꯁꯤꯗꯒꯤ ꯍꯦꯟꯅ ꯏꯟꯀꯝ ꯂꯥꯛꯀꯅꯤꯀꯣ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯗꯤ ꯇꯧꯕꯤꯒꯅꯣ ꯍꯥꯏꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯤꯒꯅꯣ ꯑꯗꯨꯒ ꯄꯩꯁా ꯄꯨꯈꯤꯕ ꯐꯪꯅꯤꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯒ꯭ꯔꯣꯠ ꯑꯗꯨꯝ ꯐꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯛꯄꯗꯤ ꯑꯣꯏꯗꯦꯀꯣ ꯑꯗꯨꯕꯨ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯑꯗꯨꯒ 5 ꯁꯨꯕꯗ ꯏꯗꯨꯀꯦꯁꯟꯒꯤ ꯃꯇꯥꯡ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯤꯔꯤꯕ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯂꯩꯔꯒꯗꯤ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯁ꯭ꯀꯤꯜ ꯇꯝꯃꯒ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯒꯗꯕ ꯈꯣꯠꯀꯗꯕ ꯂꯩꯔꯒꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯆꯦꯛꯁꯤꯟꯒꯗꯕ 3 ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯒꯗꯤ ꯗꯤꯂꯦꯁꯦ ꯁꯤꯗ ꯊꯣꯛꯂꯛꯏꯁꯦꯀꯣ ꯉꯁꯥꯏ ꯗꯤꯂꯦꯗꯤ ꯂꯩꯇꯦ ꯊꯕꯛꯀꯤ ꯃꯇꯥꯡꯗꯀꯣ ꯑꯗꯨꯕꯨ ꯗꯤꯂꯦꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯇ꯭ꯔꯦꯚꯦꯜ ꯄ꯭ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗꯀꯣ ꯆꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯗꯤꯂꯦ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯨꯒ ꯂꯤꯒꯦꯜ ꯏꯁꯨ ꯂꯩꯕ ꯁꯤꯒꯤ ꯑꯅꯤꯁꯦ ꯁꯤꯗꯩꯁꯤꯗ ꯗꯤꯂꯦ ꯑꯣꯏꯀꯣ ꯀꯣꯔꯠꯀꯤꯒꯨꯝꯕ ꯁꯨꯝ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯗ ꯗꯤꯂꯦ ꯑꯣꯏ ꯈꯤꯇꯪ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤꯛꯁꯁꯤꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯉꯁꯥꯏ ꯑꯩꯅ ꯏꯟꯚꯦꯁט ꯇꯧꯕꯤꯒꯅꯣ ꯍꯥꯏꯕꯗꯣ ꯁꯤꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯔꯤꯛꯁ ꯌꯥꯝ ꯂꯧꯔꯒ ꯅꯪ ꯄꯩꯁా ꯁꯥꯟꯇꯣꯛꯀꯅꯨꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯇꯦꯟꯁꯟꯁꯦ ꯀꯥꯏꯗ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯁꯥꯗ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯦꯜꯠꯁꯤꯗ ꯇꯧꯕꯤꯌꯨꯀꯣ ꯍꯦꯜꯠꯇ ꯇꯧꯕꯤꯌꯨ
ꯆꯈꯥꯎ ꯅꯨꯡꯉꯥꯏꯇꯕ ꯗꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄ ꯌꯥꯏꯀꯣ ꯕ꯭ꯔꯤꯁꯤꯛ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯩ ꯔꯥశꯤꯐꯜꯗꯤ ꯁꯣꯏꯗꯅ ꯌꯦꯡꯖꯔꯒ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯗꯗꯤ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤꯀꯣ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯁꯤꯗꯒꯤ ꯁꯤ ꯁꯣꯏꯕꯅꯤ ꯁꯤꯗ ꯁꯤ ꯇꯧꯕꯅꯤ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯊꯧꯗꯣꯛ 5ꯁꯦ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯙꯅꯨ ꯔꯥశꯤꯒꯤꯀꯣ ꯀꯩꯅꯣ ꯁꯅꯤꯒꯤ ꯗꯌꯥꯁꯨ ꯂꯩ ꯇꯧꯒꯗꯕꯨ ꯌꯥꯝꯅꯁꯨ ꯐꯅ ꯊꯣꯛꯂꯛꯑꯦꯀꯣ ꯙꯅꯨ ꯔꯥశꯤꯒꯤꯁꯨ ꯃꯨꯟ ꯁꯥꯏꯟꯗ ꯌꯦꯡꯖꯕꯅꯤ ꯄ꯭ꯂꯥꯅꯦꯠꯀꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯕꯅꯤ ꯊꯧꯗꯣꯛ 5 ꯖꯨꯂꯥꯏ ꯊꯥꯗ ꯊꯣꯛꯂꯛꯀꯗꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯏꯖꯔꯛꯀꯦ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅ ꯙꯅꯨ ꯔꯥశꯤ 2025-24 ꯁ꯭ꯋꯥꯏ ꯃꯃꯥꯡꯗ ꯋꯥꯔꯝꯒꯅꯤꯀꯣ 26 ꯈꯔꯗꯤ ꯐꯔꯛꯑꯝꯒꯅꯤ 25ꯇꯩ ꯈꯔꯗꯤ ꯐꯕ ꯍꯧꯔꯛꯑꯝꯒꯅꯤ 26ꯇ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯅꯝꯕꯅ ꯀꯣꯛꯇꯤ ꯀꯣꯛꯑꯝꯒꯅꯤꯀꯣ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯗꯨꯕꯨ ꯄ꯭ꯂꯥꯅꯦꯠꯀꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯐꯩ ꯊꯧꯗꯣꯛ 5 ꯍꯥꯏꯖꯔꯛꯀꯦ ꯔꯥశꯤꯐꯜ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯔꯥశꯤꯐꯜꯗ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯤꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯃꯇꯥꯡꯁꯤꯗ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯤꯗ ꯑꯆꯧꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯑꯃ ꯂꯥꯛꯀꯗꯧꯔꯦꯀꯣ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤꯀꯣ ꯖꯨꯂꯥꯏ ꯊꯥ ꯑꯁꯤꯗ ꯑꯍꯥꯟꯕꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯍꯥꯏꯖꯔꯛꯀꯦ ꯅꯪꯒꯤ ꯏꯟꯚꯦꯁꯃꯦꯟ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯇꯧꯔꯝꯕ ꯑꯃ ꯂꯣꯟꯒꯨꯝꯕ ꯁꯤꯡꯈꯤꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣꯀꯣ ꯂꯣꯟꯒ ꯂꯣꯏꯁꯟꯈꯤꯕ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 50,000 ꯅꯠꯇ꯭ꯔꯒ ꯂꯥꯛ ꯑꯃꯒ ꯇꯥꯕꯒꯤ ꯂꯣꯟ ꯂꯧꯁꯜꯂꯨꯔ ꯁꯤꯡꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯇꯜꯃꯦꯟ ꯇꯧꯔꯁꯦ ꯀꯥꯏ ꯍꯥꯏꯔꯒ ꯄꯤꯛꯅꯒ ꯁꯤꯡꯈꯤꯕꯒꯨꯝꯕꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯄꯩꯁా ꯄꯨꯈꯤꯕ ꯂꯩꯔꯒꯁꯨ ꯖꯨꯟ ꯊꯥꯗ ꯄꯩꯁा ꯈꯔ ꯍꯥꯏꯗꯤ ꯁꯣꯠꯈꯤꯕ ꯑꯣꯏꯔ ꯗꯨꯀꯥꯟ ꯐꯝꯕ ꯑꯣꯏꯔ ꯁꯣꯠꯈꯤꯕ ꯂꯩꯔꯒꯁꯨ ꯖꯨꯂꯥꯏ ꯊꯥꯗ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯄ꯭ꯂꯥꯅꯤꯡ ꯍꯧꯖꯤꯛ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯇꯧꯔꯛꯄꯁꯨ ꯌꯥꯏꯀꯣ ꯖꯨꯂꯥꯏ ꯊꯥ ꯑꯁꯤꯗ ꯔꯤꯛꯁꯇꯤ ꯈꯤꯇꯪ ꯂꯧꯔꯒ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯅꯉꯣꯟꯗꯒꯤ ꯄꯨꯊꯣꯛꯑꯒ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯤꯜ ꯇꯝꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯣꯏꯔꯒꯗꯤ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯅꯪ ꯑꯆꯧꯕ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯖꯨꯂꯥꯏ ꯊꯥ ꯑꯁꯤꯗꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯀꯦꯔꯤꯌꯔ ꯍꯥꯟꯅ ꯑꯣꯕꯁꯇꯤꯀꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯃꯌꯥꯝ ꯍꯥꯟꯅ ꯑꯣꯕꯁꯇꯤꯀꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯇꯧꯕꯗꯣ ꯑꯗꯨ ꯄꯣꯠꯇꯣ ꯂꯣꯏꯔꯦꯀꯣ ꯂꯣꯏꯔꯦ ꯅꯪꯒꯤ ꯀꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯁꯅꯤꯀꯣ ꯁꯅꯤ ꯒ꯭ꯔꯍꯅ ꯍꯥꯟꯅ ꯍꯣꯏ ꯁꯅꯤꯒꯤ ꯗꯌꯥꯗꯤ ꯂꯩ ꯇꯧꯒꯗꯕꯨ ꯂꯩ ꯇꯥꯔꯒꯁꯨ ꯅꯪ ꯍꯩꯔꯦꯀꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯅ ꯄꯦꯁꯦꯟ ꯈꯥꯡꯕ ꯀꯜꯂꯒ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯉꯛ ꯇꯥꯔꯒꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯧꯖꯤꯛꯇꯤ ꯐꯜ ꯄꯤꯕꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦꯀꯣ ꯑꯗꯨ ꯄꯤꯔꯛꯑꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯂꯥꯛꯀꯅꯤ ꯔꯦꯁꯄꯣꯟꯁꯤꯕꯤलिꯇꯤ ꯊꯕꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯅꯤꯀꯣ ꯊꯕꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯅꯤ ꯕꯤꯖꯤꯅꯦꯁ ꯆꯥꯎꯊꯣꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯂꯥꯛꯀꯅꯤꯀꯣ ꯏꯝꯄ꯭ꯔꯨꯞꯃꯦꯟꯁꯦ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯛꯀꯅꯤꯀꯣ ꯍꯥꯟꯅ ꯈꯤꯇꯪ ꯇꯧꯕꯗ ꯁꯥꯎꯅꯕ ꯈꯣꯠꯅꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯣꯏ ꯂꯩꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯡꯒꯜꯒꯤ ꯑꯣꯏꯔꯒꯗꯤ ꯊꯕꯛ ꯃꯐꯝꯗ ꯅꯠꯇ꯭ꯔꯒꯅ ꯐꯦꯃꯤꯂꯤꯒꯤ ꯐꯪꯁꯟꯒꯨꯝꯕꯗ ꯊꯦꯡꯅꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯗꯕ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅꯅꯦ ꯐꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯦ ꯁꯤꯁꯦ ꯅꯪꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯕ ꯇꯁꯦꯡꯕ ꯁꯣꯏꯈ꯭ꯔꯒꯗꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯒꯗꯤ ꯂꯥꯟꯈ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯅꯪꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯣꯠ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯝꯕꯒꯤ ꯃꯑꯣꯡꯁꯨ ꯑꯗꯨꯃꯥꯏꯅ ꯎꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯇꯝꯕꯤꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯃꯔꯛꯇ ꯇꯣꯛꯄꯤꯒꯅꯨ ꯑꯗꯨꯝꯐꯖꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨ ꯐꯔꯛꯀꯅꯤ ꯍꯥꯏꯀꯣ ꯅꯪꯒꯤ ꯂꯥꯏ ꯅꯤꯡꯕ ꯈꯣꯠꯄ ꯇꯧꯔꯒꯗꯤ ꯆꯨꯝꯃꯒꯗꯤ ꯆꯨꯝꯃꯦ ꯍꯥꯏꯕꯤꯔꯛꯎꯀꯣ ꯂꯥꯏ ꯈꯔ ꯊꯥꯖꯔꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯅꯧꯕ ꯄꯔꯄꯁ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯅꯪꯅ ꯍꯤꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯂꯥꯏꯐꯀꯤ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯇꯧꯒꯗꯕꯁꯤ ꯀꯩꯅꯣ ꯑꯗꯨꯝ ꯃꯤꯅ ꯇꯥꯛꯇ꯭ꯔ ꯅꯪ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯅꯤꯀꯣ ꯗꯥꯏꯔꯦꯛꯁꯟ ꯅꯁꯥꯅ ꯑꯗꯨꯝ ꯄꯤꯖꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗ ꯁꯤꯗꯗꯤ ꯁꯣꯔꯠ ꯗꯤꯁꯇꯦꯟꯁ ꯑꯣꯏꯗ꯭ꯔꯦꯀꯣ ꯃꯇꯝ ꯈꯔ ꯁꯥꯡꯅꯁꯤ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯇꯣꯞꯄꯗ ꯆꯠꯈꯤꯕ ꯃꯇꯝ ꯈꯔ ꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯁ꯭ꯀꯤꯜ ꯇꯝꯕ ꯅꯠꯇ꯭ꯔꯒꯅ ꯚꯤꯁꯥ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯣꯏꯁꯟꯔꯦ ꯑꯗꯨꯒ ꯂꯤꯒꯦꯜ ꯃꯦꯇꯔ ꯀꯣ ꯑꯗꯩ ꯀꯣꯔꯠꯀꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯕꯁꯦ ꯂꯣꯏꯁꯟꯕꯒꯤ ꯃꯑꯣꯡꯗ ꯎꯏꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯪꯒ ꯄꯨꯜꯂꯝꯕ ꯅꯪꯒꯗꯤ ꯍꯧꯖꯤꯛꯇꯤ पुꯟꯗ꯭ꯔꯕ ꯑꯇꯣꯞꯄꯗ ꯂꯩꯈ꯭ꯔꯕ ꯃꯣꯏꯗꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯆꯦꯛꯁꯤꯟꯒꯗꯕ ꯑꯍꯨꯝ ꯍꯥꯏꯔꯒꯗꯤ ꯄꯩꯁा ꯄꯨꯕꯤꯒꯅꯨꯀꯣ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯅ ꯄꯨꯕꯤꯒꯅꯨ ꯑꯗꯨꯒ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯤꯡꯒꯤ ꯃꯔꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯂꯣꯟꯒꯨꯝꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯤꯗ ꯗꯤꯂꯦ ꯂꯩꯅꯤꯀꯣ ꯁꯤꯗ ꯗꯤꯂꯦ ꯂꯩꯅꯤ ꯑꯗꯨꯒ
ꯍꯛꯆꯥꯡ ꯋꯥꯕ ꯍꯦꯜꯊꯀꯤ ꯑꯣꯏꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯇꯣꯞꯄꯗꯤ ꯂꯩꯇꯦꯕꯀꯣ ꯅꯪꯒꯤ ꯋꯥꯈꯜ ꯋꯥꯕ ꯑꯗꯒꯤꯗꯤ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯕꯨ ꯀꯩꯅꯣ ꯂꯩꯔꯒꯗꯤ ꯌꯥꯝ ꯐꯔꯦꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯦ ꯁꯤꯒꯤ ꯑꯍꯣꯡꯕ ꯂꯥꯛꯏꯁꯦ ꯁꯤꯁꯤꯅ ꯈ꯭ꯋꯥꯏ ꯐꯕ ꯑꯣꯏꯔꯦꯀꯣ ꯄꯩꯁꯥꯒꯤ ꯋꯥꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯑꯇꯣꯞꯄꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ 90% ꯅꯪ ꯀꯣꯛꯑꯒꯨꯝꯕꯅꯦꯕ ꯑꯗꯨꯅ ꯄꯩꯁꯥꯒꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯔꯥꯁꯤꯐꯜꯗ ꯌꯦꯡꯉꯛꯄꯗ ꯄꯨꯂꯞ ꯍꯥꯏꯖꯔꯛꯀꯦ ꯃꯦꯝꯀꯣ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯀꯣ ꯃꯀꯔ ꯔꯥꯁꯤꯒꯤꯁꯨ ꯖꯨꯂꯥꯏ ꯊꯥ 2026ꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ 5ꯅꯤꯀꯣ ꯑꯗꯨ ꯌꯦꯡꯖꯔꯛꯀꯗꯕꯅꯤ ꯃꯨꯟ ꯁꯥꯏꯟꯒꯤꯅꯤ ꯑꯗꯨꯒ ꯄ꯭ꯂꯥꯅꯦꯠꯀꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤꯀꯣ ꯊꯧꯗꯣꯛ 5 ꯑꯗꯨꯒ ꯔꯥꯁꯤꯐꯜꯒꯤ ꯑꯣꯏꯅ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯊꯥꯒꯠꯆꯔꯛꯑꯒꯦ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯖꯨꯂꯥꯏ ꯊꯥꯁꯤꯗ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯗꯧꯔꯤꯁꯦ ꯅꯪꯒꯤ ꯀꯦꯔꯤꯌꯔ ꯑꯗꯒꯤꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯒ꯭ꯔꯣꯠ ꯑꯗꯨꯗ ꯅꯠꯇꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯇꯅꯤꯀꯣ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯔꯛꯀꯗꯣꯏꯁꯦ ꯀꯃꯥꯏꯅ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯟꯃꯦꯔꯤꯠ ꯄꯤꯄꯜ ꯀꯣ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯃꯤꯒꯤ ꯑꯣꯏꯔꯒꯗꯤ ꯂꯨꯍꯣꯡꯅꯕꯒꯤ ꯌꯨꯝꯗꯒꯤ ꯇꯛꯁꯜꯂꯛꯄ ꯌꯥꯏꯀꯣ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯈꯪꯅꯔꯤꯕ ꯃꯤꯗꯨꯅ ꯇꯛꯁꯜꯂꯛꯄꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯅꯧꯕ ꯃꯤ ꯊꯦꯡꯅꯔꯛꯄꯁꯨ ꯌꯥꯏꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯔꯣꯜ ꯂꯧꯗꯣꯏꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗꯒꯤ ꯆꯨꯝꯅ ꯂꯝꯕꯤꯗꯣ ꯈꯣꯡꯗ ꯊꯥꯡꯉꯨꯔꯀꯥꯟꯗ ꯅꯪꯒꯤ ꯁ꯭ꯇꯦꯕꯜꯁꯦ ꯄꯩꯁꯥꯒꯤ ꯑꯣꯏꯔꯁꯨ ꯑꯃꯁꯨ ꯑꯗꯨ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯃꯨꯟꯅ ꯑꯗꯨꯝ ꯈꯟꯕꯤꯌꯨꯀꯣ ꯋꯥꯈꯜ ꯑꯗꯨꯒ ꯃꯦꯔꯤꯠ ꯀꯄꯜꯒꯤꯀꯣ ꯑꯣꯏꯇꯥꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯦꯖꯔ ꯔꯣꯜꯁꯦ ꯁꯤꯁꯤꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯅ ꯂꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯖꯨꯂꯥꯏ ꯊꯥꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯊꯕꯛꯇꯣ ꯄꯥꯡꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯄꯩꯁꯥ ꯇꯥꯅꯤꯡꯕ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯇꯛꯁꯜꯂꯛꯄꯗꯒꯤ ꯇꯥꯅꯤꯡꯉꯛꯄ ꯐꯥꯎꯔꯛꯄ ꯑꯗꯨꯗꯒꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯐꯗꯕ ꯃꯇꯝ ꯈꯔ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯑꯦꯗꯤꯛ ꯆꯨꯕ ꯑꯣꯏꯔꯒꯁꯨ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯔꯛꯀꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯣꯜꯅꯤ ꯁꯤꯗ ꯂꯧꯗꯣꯏ ꯑꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯍꯥꯏꯗꯤ ꯊꯥꯡꯕ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝ ꯆꯨꯝꯅ ꯂꯝꯕꯤ ꯆꯨꯝꯅ ꯊꯥꯡꯕꯤꯌꯨꯀꯣ ꯋꯥꯈꯜ ꯈꯜꯂꯒ ꯑꯍꯥꯟꯕ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯁꯤꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯅꯪꯒꯤ ꯀꯦꯔꯤꯌꯔꯁꯦ ꯒ꯭ꯔꯣꯠ ꯂꯥꯛꯀꯅꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯐꯔꯦꯀꯣ ꯄꯥꯔꯠꯅꯔꯅ ꯐꯠꯇ꯭ꯔꯦ ꯅꯪ ꯒ꯭ꯔꯣꯠ ꯂꯥꯛꯑꯔꯣꯏ ꯑꯗꯨꯒ ꯃꯥꯒ ꯇꯧꯃꯤꯟꯅꯧꯀꯣ ꯃꯥꯅ ꯐꯔꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯐꯔꯒꯗꯤ ꯅꯪꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯆꯧꯕ ꯁꯤꯗꯁꯨ ꯀꯦꯔꯤꯌꯔꯒꯤꯗ ꯔꯣꯜ ꯂꯧꯔꯛꯀꯗꯣꯏꯁꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯂꯧꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ ꯋꯥ ꯉꯥꯡꯕ ꯃꯔꯝꯗꯤ ꯅꯠꯇꯦ ꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨ ꯍꯩꯔꯤꯈꯩ ꯅꯪ ꯀꯥꯟꯅꯕ ꯐꯪꯅꯤꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯁꯤꯗꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯥꯛꯑꯦꯀꯣ ꯏꯟꯀꯝꯁꯦ ꯍꯦꯟꯅ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯏꯟꯀꯝꯁꯦ ꯍꯦꯟꯅ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯅ तानꯕꯅ हेन्ना तानबा ओइदेबको तानबना हेन्ना तानबा इनकमदि हेन्ना लाक्तबा तानबदि हेन्ना तानबको अदुमाइन ओइ अदुगा तवदबु नंगी वातनबदि अदुम फंगनिको अदुगा कꯩनो लेरंबा ओरगदि सेटलमेंट तौबा याइको नंगी ड्यू गुंबा अदगिदि लोन गुंबा लेरंबगदि सेटलमेंट तौगिबा याइको जुलाई थासिदा अदुगा मरी सुबगिसे नंगी लीगल की पेंडिंग गुंबा लेबा ओरगदि अदुई पोत्तो नंगी फेवर लाकनिको लोइसनगनिको अदुई पोत्तो अदुबु टेम्पररी हाइतारे परमानेंट तबको अदुगी डिले खितंगी लैनिको अदुबु याम काय खांगबदं कनबियो नंगी फेवर लाकनिको अदुगा मंगा सुबदा ख्वाइदगी लुबा पब्लिक इमेज को सि पोचिमदि नंग चेक्सिलो हाइबदि अफबदा फंगदि यामना फैको सॉरी अदो फत्तबदा फंगगदि यामना बेरा काइदनको अदुना सिजे अफबा रोमदो ओइना फंगनबा अदुमाइना तौबियोको हेन याम काइना नंगोंदा सोरकदबा पोत ओरगदि याम सेंगना हाइतारगदि मकर राशि ओइना नंगोंदा सोरकदबा पोत ओरबा इमानबा ओरजा नंग पुन्दमना फैको नंगोंदा सोरकदबा ओरगदि हाइदि माइ खुरकदबा ओरगदि सिजिम लैरे अदुगा चेक्सिंगदबजे सिदजु हाइबिरेको नंगी पार्टनर खनबदा याम चेक्सिनबियो हाइको पार्टनरगा नंगा वा तानाबा मतमदा याम चेक्सिनबियो ना हाइ अदुगा मिसअंडरस्टैंडिंग जे खितंगदि लैनिको अदुदो सिगी पोचे कमाइन फरकनि हाइ नंग कम्युनिकेशन नंगना वारी सादोकपजे डिले लहेंगदोबा ngasi सोयरे ngasi फदौ सादोको अदुमाइन तौ अदुगा स्ट्रेस लेवल दी याम वांगे को नंग अद मकर राशि की ओइना अदुगा सरु तांग चिकपा खोटपा
ꯁꯤ ꯄꯣꯠꯁꯦ ꯍꯦꯜꯊꯀꯤ ꯑꯣꯏꯔꯒꯗꯤ ꯁꯤ ꯄꯣꯠꯁꯦ ꯂꯥꯛꯀꯅꯤꯀꯣ ꯁꯤꯗ ꯑꯇꯩ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯅꯪ ꯐꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯖꯨꯂꯥꯏ ꯊꯥꯁꯦ ꯑꯗꯨꯕꯨ ꯑꯩ ꯔꯥꯁꯤꯐꯜ ꯌꯦꯡꯉꯛꯄꯗ ꯑꯩ ꯄꯨꯂꯞ ꯑꯗꯨꯝ ꯌꯦꯡꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤꯒꯤꯀꯣ ꯀꯨꯝꯚ ꯔꯥꯁꯤꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯨꯝꯚ ꯔꯥꯁꯤꯒꯤꯁꯨ ꯀꯩꯅꯣꯗ ꯌꯦꯡꯖꯔꯛꯄꯅꯤꯀꯣ ꯄ꯭ꯂꯥꯅꯦꯠꯀꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤ ꯃꯨꯟ ꯁꯥꯏꯟꯅꯤ ꯖꯨꯂꯥꯏ ꯊꯥ 2026ꯗ ꯊꯧꯗꯣꯛ 5 ꯀꯔꯤ ꯊꯧꯗꯣꯛ 5 ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯔꯥꯁꯤꯐꯜꯒꯤ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯁꯤꯗꯒꯤꯗꯤ ꯑꯩ ꯚꯤꯖꯨꯑꯦꯜ ꯂꯦꯞꯄꯔꯣꯏꯀꯣ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯑꯅꯤ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯄ꯭ꯂꯥꯅꯦꯠꯀꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯔꯝꯗ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯇꯝꯖꯔꯨꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯋꯥꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯅꯪꯒꯤ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯀꯦ ꯀꯦꯔꯤꯌꯔꯁꯤ ꯏꯝꯄ꯭ꯔꯨꯞ ꯂꯥꯛꯀꯅꯤꯕ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯅꯪꯅ ꯍꯥꯟꯅ ꯋꯥꯈꯤ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯅꯦꯀꯣ ꯃꯔꯝꯗꯤ ꯁꯅꯤꯒꯤ ꯀꯩꯅꯣꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯁꯅꯤꯁꯤꯅ ꯅꯪꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯀꯣ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯅꯪꯒꯤ ꯍꯥꯟꯅ ꯋꯥꯖꯈꯤꯕ ꯅꯪꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯪꯅ ꯃꯇꯝ ꯆꯥꯅ ꯇꯧꯖꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯉꯣꯟꯗ ꯍꯥꯔꯗ ꯋꯥꯔꯛ ꯄꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯀꯔꯃꯒꯤ ꯐꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯄꯤꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤಲಿಟಿ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯅꯪꯅ ꯇꯧꯖꯔꯨꯕ ꯏꯐꯣꯔꯠ ꯊꯥꯗꯔꯨꯕ ꯏꯐꯣꯔꯠꯇꯣ ꯍꯥꯟꯅ ꯈꯪꯉꯝꯗꯕ ꯂꯩꯔꯒꯁꯨ ꯖꯨꯂꯥꯏ ꯊꯥꯁꯤꯗꯗꯤ ꯈꯪꯉꯛꯀꯅꯤꯀꯣ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯅꯗꯤ ꯏꯟꯀꯝꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯥꯛꯇꯦ ꯇꯧꯕꯇꯕꯨ ꯒ꯭ꯔꯣꯠꯇꯤ ꯂꯩꯀꯣ ꯑꯗꯨꯕꯨ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯏꯁꯥ ꯍꯥꯟꯅ ꯅꯥꯕ ꯈꯣꯠꯄ ꯑꯗꯩ ꯍꯦꯜꯊꯀꯤ ꯏꯁꯨ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯀꯅꯤꯀꯣ ꯐꯔꯛꯀꯗꯣꯏꯁꯤ ꯀꯃꯥꯏꯅ ꯐꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯔꯨꯇꯤꯟ ꯑꯃ ꯅꯥꯏꯕꯤꯌꯨꯀꯣ ꯗꯦꯂꯤ ꯔꯨꯇꯤꯟ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯛꯇꯨꯒ ꯑꯗꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨꯒ ꯕꯦꯂꯦꯟꯁꯇ ꯆꯠꯄꯤꯌꯨꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯐꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯗꯥꯏꯠ ꯈꯤꯇꯪ ꯐꯖꯅ ꯆꯥꯕꯤꯔꯒꯗꯤ ꯌꯥꯔꯅꯤ ꯍꯦꯜꯊꯀꯤ ꯑꯣꯏꯅꯗꯤ ꯑꯅꯥꯕ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯦ ꯁꯤꯗꯁꯨ ꯐꯖꯅ ꯑꯗꯨꯝ ꯄ꯭ꯂꯥꯅꯦꯠꯀꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄꯗꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯏꯁꯥꯔꯣꯝꯗ ꯑꯣꯏꯅ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯐꯠꯇꯕ ꯄꯣꯠꯁꯦ ꯏꯁꯥꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯄꯗꯧꯅ ꯇꯧꯋꯦꯀꯣ ꯑꯗꯨꯗꯨꯅ ꯍꯦꯜꯊꯀꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯀꯔꯤꯒꯨꯝꯕ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯈꯤꯕꯒꯨꯝꯕ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯔꯒꯗꯤ ꯅꯪꯉꯣꯟꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁ ꯂꯩꯀꯣ ꯂꯤꯒꯦꯜ ꯃꯦꯇꯔ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯅꯪꯉꯣꯟꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁ ꯂꯩꯀꯣ ꯇꯧꯒꯗꯕꯨ ꯑꯣꯕꯁꯇꯦꯀꯜ ꯈꯤꯇꯪ ꯗꯤꯂꯦ ꯇꯧꯔꯛꯄꯗꯤ ꯌꯥꯏ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤꯅꯦ ꯈꯤꯇꯪ ꯌꯥꯔꯣꯏꯗꯧꯕ ꯃꯑꯣꯡꯗ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯌꯥꯗꯤ ꯌꯥꯅꯤꯀꯣ ꯁꯣꯏꯗꯅ ꯕꯤꯛꯇ꯭ꯔꯤ ꯑꯣꯏꯅꯤ ꯃꯔꯤꯁꯨꯕꯗ ꯏꯟꯀꯝꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯤꯕ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯤꯁꯦ ꯀꯃꯥꯏꯅ ꯅꯪꯅ ꯑꯦꯛꯁꯄꯦꯟꯁꯇꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯀꯥꯟꯗ ꯑꯣꯏꯔꯛꯀꯅꯤꯕꯀꯣ ꯍꯦꯟꯅ ꯆꯠꯈꯟꯒꯅꯨ ꯏꯟꯀꯝꯁꯦ ꯂꯥꯛꯇꯤ ꯂꯥꯛꯏꯀꯣ ꯏꯟꯀꯝ ꯂꯥꯛꯀꯅꯤ ꯂꯩꯅꯤ ꯇꯧꯒꯗꯕ ꯑꯦꯛꯁꯄꯦꯟꯁꯁꯦ ꯁꯤꯗꯗꯤ ꯆꯠꯇꯕꯁꯨ ꯌꯥꯔꯛꯇꯕ ꯃꯇꯥꯡ ꯌꯥꯎꯔꯛꯑꯅꯤ ꯃꯔꯝꯗꯤ ꯑꯦꯛꯁꯄꯦꯟꯁ ꯆꯠꯇꯣꯏꯕꯁꯦ ꯀꯥꯏ ꯆꯠꯀꯅꯤ ꯅꯪꯒꯤ ꯍꯦꯜꯊꯇ ꯑꯗꯨꯒ ꯐꯦꯃꯤꯂꯤꯗ ꯁꯤ ꯑꯅꯤꯁꯤꯗ ꯑꯦꯛꯁꯄꯦꯟꯁꯁꯦ ꯍꯦꯟꯅ ꯆꯠꯂꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦꯕ ꯑꯗꯨꯗꯣ ꯅꯪꯉꯣꯟꯗ ꯚꯥꯔ ꯄꯨꯂꯞ ꯄꯨꯒꯅꯨꯀꯣ ꯈꯤꯇꯪꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯤꯇꯪꯁꯨ ꯀꯥꯏꯊꯣꯛꯑꯣꯀꯣ ꯅꯪꯉꯣꯟꯗ ꯂꯣꯏ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯅꯪ ꯍꯦꯜꯊꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯪ ꯑꯗꯨ ꯑꯃꯨꯛ ꯇꯧꯁꯜꯂꯒ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌோ ꯑꯗꯨꯒ ꯄꯩꯁꯥꯒꯤ ꯁꯤ ꯄꯣꯠꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯐꯦꯃꯤꯂꯤꯅ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯛ ꯇꯥꯔꯒꯁꯨ ꯅꯪ ꯈꯤꯇꯪꯗꯤ ꯈꯥꯛꯑꯒ ꯊꯝꯃꯧꯀꯣ ꯄꯨꯔꯥ ꯄꯤꯊꯣꯛꯀꯅꯣ ꯄꯨꯔꯥ ꯄꯤꯊꯣꯛ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯋꯥꯔꯛꯄ ꯑꯣꯏꯅꯤꯀꯣ ꯚꯥꯔ ꯄꯨꯝꯕ ꯅꯪ ꯂꯣꯏ ꯄꯨꯕꯗꯧꯅ ꯇꯧꯔꯦ ꯑꯗꯨꯒ 5 ꯁꯨꯕꯗ ꯅꯪꯒꯤ ꯋꯥꯔꯛ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯀꯅꯤꯀꯣ ꯍꯥꯟꯅ ꯅꯦꯒꯦꯇꯤꯞꯇ ꯑꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯄꯣꯖꯤꯇꯤꯞ ꯂꯣꯝꯗ ꯆꯦꯟꯖ ꯂꯥꯛꯀꯅꯤꯀꯣ ꯇꯤꯝ ꯋꯥꯔꯛ ꯇꯧꯔꯛꯀꯅꯤ ꯐꯖꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯔꯛꯀꯅꯤ ꯃꯇꯦꯡ ꯄꯥꯡꯅꯔꯛꯀꯅꯤꯀꯣ ꯆꯦꯛꯁꯤꯟꯒꯗꯕ ꯑꯍꯨꯝ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯁꯤꯗꯁꯨ ꯍꯥꯏꯔꯛꯑꯦꯀꯣ ꯐꯦꯃꯤꯂꯤꯒꯤ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯃꯔꯝꯗ ꯁꯤꯁꯦ ꯆꯦꯛꯁꯤꯜꯂꯣꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯪꯅ ꯄꯩꯁꯥꯁꯦ ꯍꯥꯏꯗꯤ ꯗꯔꯀꯥꯔ ꯇꯥꯔꯛꯑꯦꯅ ꯑꯣꯚꯔ ꯋꯥꯔꯀꯤꯡ ꯌꯥꯝ ꯇꯧꯒꯅꯨ ꯍꯥꯏꯀꯣ ꯅꯪꯉꯣꯟꯗ ꯅꯁꯥ ꯁꯣꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯦꯜꯊꯀꯤꯗꯤ ꯈꯤꯇꯪ ꯐꯠꯇꯦꯀꯣ ꯑꯇꯩ ꯂꯣꯏ ꯐꯩ ꯍꯦꯜꯊꯀꯤ ꯐꯠꯇꯦ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯅꯪꯉꯣꯟda ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯛꯑꯦ ꯂꯥꯛꯇꯕ ꯅꯠꯇꯦ ꯅꯥꯕꯗꯨꯒ ꯐꯦꯃꯤꯂꯤꯒ ꯑꯗꯨꯃꯥꯏꯅ ꯆꯠꯄꯗꯧꯅ ꯇꯧꯋꯦꯀꯣ ꯍꯟꯗꯛ ꯖꯨꯂꯥꯏ ꯊꯥꯁꯨ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯆꯨꯝꯕ꯭ꯔꯥꯅ ꯃꯔꯝꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯃꯔꯝꯗꯤ ꯄꯩꯁꯥꯗꯣ ꯂꯣꯏꯅ ꯄꯨꯔꯥ ꯂꯣꯏꯁꯟꯕꯤꯒꯅꯨꯀꯣ ꯅꯪꯒꯤ ꯈꯔ ꯈꯥꯛꯑꯒ ꯊꯝꯕꯤꯌꯣ ꯑꯇꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯐꯠꯇꯅ ꯎꯗꯦ ꯊꯕꯛ ꯇꯧꯕ ꯑꯣꯐꯤꯁꯀꯤ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯐꯅ ꯎꯏꯀꯣ ꯀꯩꯁꯨ ꯀꯥꯏꯕ ꯑꯣꯏꯗꯦ ꯑꯩ ꯔꯥꯁꯤꯐꯜꯗꯨ ꯌꯦꯡꯕꯒ ꯑꯩ ꯄꯨꯂꯞ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯄꯨꯟꯅ ꯃꯊꯪꯒꯤ ꯔꯥꯁꯤꯀꯣ ꯑꯔꯣꯏꯕ ꯔꯥꯁꯤꯁꯤ ꯃꯤꯅ ꯔꯥꯁꯤꯀꯣ ꯃꯤꯅ ꯔꯥꯁꯤꯒꯤꯁꯨ ꯄ꯭ꯂꯥꯅꯦꯠꯀꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄꯅꯤ 2026 ꯖꯨꯂꯥꯏ ꯊꯥꯒꯤ ꯔꯥꯁꯤꯐꯜꯃꯛꯇꯤ ꯅꯠꯇꯦ ꯇꯧꯒꯗꯕ ꯊꯧꯗꯣꯛ 5 ꯀꯣ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯥꯏꯖꯔꯛꯀꯦ ꯔꯥꯁꯤꯐꯜ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯊꯥꯒꯠꯆꯔꯛꯀꯦ
ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯍꯥꯟꯕꯗ ꯂꯞꯀꯤ ꯍꯥꯟꯅ ꯌꯦꯡꯖꯔꯛꯀꯦꯀꯣ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯪꯒꯤ ꯃꯦꯖꯔ ꯔꯣꯜ ꯑꯃ ꯁꯤꯗ ꯂꯧꯔꯛꯀꯗꯧꯔꯦꯀꯣ ꯅꯪ ꯃꯤꯅ ꯔꯥꯁꯤꯒꯤꯁꯨ ꯍꯥꯟꯅ ꯑꯩ ꯏꯊꯟꯗ ꯉꯥꯏꯔꯦ ꯑꯗꯒꯤꯗꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯀꯥꯏꯅꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯑꯣꯏꯔꯒꯁꯨ ꯍꯟꯗꯛꯇꯤ ꯖꯨꯂꯥꯏ ꯊꯥꯁꯤꯗꯤ ꯈꯔ ꯐꯔꯛꯑꯅꯤꯀꯣ ꯃꯔꯝꯗꯤ ꯑꯅꯧꯕ ꯃꯤ ꯊꯦꯡꯅꯔꯛꯀꯗꯧꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕ ꯃꯤ ꯑꯃ ꯊꯦꯡꯅꯔꯛꯀꯗꯧꯔꯦꯀꯣ ꯖꯨꯂꯥꯏ ꯊꯥꯗ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯒꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯂꯝꯕꯤꯗ ꯆꯪꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏꯀꯣ ꯐꯦꯃꯤꯂꯤꯒ ꯑꯣꯏꯔꯒꯁꯨ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒ ꯑꯣꯏ ꯇꯥꯔꯒꯁꯨ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯔꯦ ꯀꯣ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯏꯗꯨꯀꯦꯁꯟꯒꯤ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯦꯀꯣ ꯁ꯭ꯇꯨꯗꯦꯟꯈꯩꯅ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛꯇ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯣꯏꯅ ꯇꯧꯅꯤꯡꯉꯦꯀꯣ ꯂꯥꯏꯔꯤꯛꯇ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯅꯤꯡꯗꯕ ꯑꯇꯣꯞꯄ ꯁ꯭ꯀꯤꯜ ꯑꯇꯣꯞꯄ ꯑꯣꯏꯅ ꯇꯧꯅꯤꯡꯉꯦꯀꯣ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯂꯥꯛꯏ ꯑꯗꯩ ꯇꯦꯂꯦꯟ ꯂꯩ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯃꯁꯛ ꯈꯪꯅꯒꯗꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯅꯤꯡꯉꯦꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯅꯪꯒꯤ ꯀꯦꯔꯤꯌꯔꯁꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯅꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯇꯦꯂꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯅꯤꯕꯀꯣ ꯖꯨꯂꯥꯏ ꯊꯥ ꯑꯁꯤꯗ ꯅꯪꯒꯤ ꯁ꯭ꯀꯤꯜ ꯅꯪ ꯏꯟꯇꯔꯚ꯭ꯌꯨꯃꯛꯇ ꯆꯪꯉꯨ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯅꯠꯇꯕ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯜ ꯅꯪꯒꯤ ꯇꯦꯂꯦꯟꯇꯣ ꯑꯗꯨꯗꯒꯤ ꯅꯪ ꯊꯕꯛ ꯈꯟꯈꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯇꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯅꯪꯅ ꯍꯣꯠꯅꯖꯃꯟꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯗꯨꯝ ꯐꯪꯉꯛꯑꯅꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣꯒꯨꯝꯕ ꯂꯥꯛꯄ ꯌꯥꯏ ꯄ꯭ꯔꯣꯖꯦꯛ ꯑꯅꯧꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯝ ꯐꯩꯀꯣ ꯅꯪꯒꯤ ꯁ꯭ꯀꯤꯜ ꯅꯪꯒꯤ ꯇꯦꯂꯦꯟꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯐꯪꯉꯛꯀꯅꯤꯀꯣ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯒ꯭ꯔꯣꯠ ꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯦ ꯂꯥꯛꯀꯅꯤ ꯂꯥꯛꯄꯁꯤ ꯀꯥꯏꯗꯒꯤ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯁꯦꯂꯔꯤ ꯅꯠꯇꯕ ꯁꯦꯂꯔꯤꯗꯨꯗꯤ ꯑꯇꯣꯞꯄ ꯑꯦꯛꯁꯄꯦꯟꯁ ꯆꯪꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯏ ꯑꯇꯣꯞꯄ ꯁꯥꯏꯠꯀꯤ ꯏꯟꯀꯝ ꯇꯧꯔꯀꯥꯟꯗ ꯍꯦꯟꯅ ꯂꯥꯛꯀꯅꯤꯀꯣ ꯏꯟꯚꯦꯁ ꯇꯧꯕ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯀ꯭ರಿꯌꯦꯇꯤꯞ ꯋꯥꯔꯛ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯦꯅꯤ ꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯊꯥꯁꯤ ꯀꯩ ꯊꯥꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯦꯛꯁꯄꯦꯟꯁ ꯆꯠꯍꯟꯗꯕꯤꯗ ꯁꯦꯚꯤꯡ ꯑꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯥꯗꯨꯅꯤꯀꯣ ꯖꯨꯂꯥꯏ ꯊꯥꯁꯦ ꯑꯦꯛꯁꯄꯦꯟꯁꯇ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯁꯦꯚꯤꯡ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗ ꯅꯪꯒꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯅꯪꯒꯤ ꯏꯆꯥ ꯏꯁꯨ ꯂꯩꯔꯕ ꯑꯣꯏꯔꯒꯗꯤ ꯃꯣꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯁꯦ ꯏꯗꯨꯀꯦꯁꯟꯗꯒꯤ ꯑꯣꯏꯅꯤꯀꯣ ꯏꯗꯨꯀꯦꯁꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨ ꯌꯨꯝꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯟꯅ ꯃꯤꯅ ꯌꯦꯡꯁꯤꯜꯂꯕ ꯈꯣꯠꯂꯝꯕ ꯂꯩꯔꯒꯁꯨ ꯐꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯀꯣ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯆꯦꯛꯁꯤꯟꯒꯗꯕ ꯑꯍꯨꯝ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯒꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯀꯣ ꯅꯪꯅ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯀꯣ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤꯕ ꯃꯔꯝꯁꯦ ꯉꯁꯥꯏꯒꯤ ꯄ꯭ꯂꯥꯅꯦꯠꯀꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯔꯥꯁꯤꯐꯜ ꯄꯨꯔꯥ ꯌꯦꯡꯉꯛꯄꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯆꯠꯊꯣꯛꯄꯗ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯁꯦ ꯑꯩ ꯃꯊꯪꯒꯤꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯔꯥꯁꯤꯐꯜꯗ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯒ ꯖꯨꯋꯥꯔ ꯁꯥꯟꯅꯕꯤꯒꯅꯨ ꯍꯥꯏꯀꯣ ꯖꯨꯋꯥꯔ ꯁꯥꯟꯅꯕꯤꯒꯅꯨ ꯖꯨꯋꯥꯔ ꯍꯥꯏꯁꯦ ꯆꯨꯝꯅꯒꯤ ꯄꯦꯄꯔ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯄꯩꯁా ꯊꯥꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯐꯨꯠꯕꯣꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯄꯩꯁꯥ ꯊꯥꯕ ꯈꯣꯠꯄ ꯇꯧꯕꯤꯒꯅꯨ ꯅꯪ ꯃꯥꯡꯅꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯔꯦꯁ खितंग तौबीरो हायरेको हांदगी रेस फंगक्तबदो जुलाई था रेस तौबीरोना हायको हेल्थ की हेल्थ की ओइतारगदि अतै लोइना फै फत्तबा अमता लेते नुसिनबगी मतांगसिना पूरा फुल को फुल पूरा फरे लक नमु पूरा लेरे हेल्थ खितंग यादे कैरियर सिसु यानी तवदबो नंगी टैलेंट मतुंगिना यानी को अदुगा आइसोय सोइदना कइनोदो नोंनि ले राशिफल थागतचै राशिफलददि अममम मोइना थागतचरागेको अममम राशिसिंगी अमममगी ओइना अदुदुना खरा फदबो माले हाइदि पुलप सांगबिदु याम सांगबदसु मरक्ता तेंजनिंगबा यावे अदुना पुरा अममम ममु तान ओइना हाइजरागेको अदो मयाम सिदै सोइदना भिडियो थागतचरानी सब्सक्राइब तौबदो लेरगा सुम तौबियोको।